ꯉꯁꯤꯒꯤꯁꯤ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦ ꯌꯥꯝꯅ ꯀꯔꯤ ꯇꯧꯔꯤꯕ ꯈꯪꯗꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒꯁꯨ ꯃꯑꯣꯡ ꯑꯃ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯀꯔꯤ ꯇꯧꯔꯤꯕ ꯀꯩꯅꯣꯒꯤ ꯁꯤꯗꯁꯨ ꯕ꯭ꯂꯣꯛ ꯀꯩꯅꯣꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯀꯩꯅꯣꯁꯤꯒꯁꯨ ꯕ꯭ꯂꯣꯛ ꯇꯧ ꯂꯩꯔꯝꯃꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯁꯣ ꯑꯥꯏ ꯗꯣꯟ ꯅꯣ ꯋꯥꯏ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯔꯒ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯅꯤ ꯌꯥꯔꯤꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯇꯥꯕ꯭ꯔꯥ ꯍꯦꯜꯂꯣ ꯑꯣꯖꯥꯅꯤ ꯑꯩꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯁꯣꯔꯤ ꯑꯩꯅ ꯁꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯝꯕ ꯏꯆꯥ ꯅꯨꯄꯥꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯤꯅꯤ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯒ ꯀꯟꯇꯤꯅ꯭ꯌꯨ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯁꯤ ꯌꯥꯗ꯭ꯔꯤ ꯕ꯭ꯂꯣꯛ ꯇꯧꯅ ꯊꯝꯕꯤꯔꯦ something wrong so we just starting in the ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯑꯣꯏꯅ ꯆꯠꯊꯕ ꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯗ ꯆꯠꯀꯅꯤꯗ ꯐꯦꯁꯕꯨꯛꯇ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ so we just continue as it is ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯩ ꯁꯨꯝ ꯊꯥꯔꯒ ꯃꯇꯦꯛꯇꯨꯒ ꯑꯩ ꯁꯨꯝ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯄꯨꯈꯠꯂꯒ भारत माता की दमक वैकट फिल्म भारत माता की गौरव की दमक काश्मीर की दमक तो हमारी ताक की मगे दमक दे ना कोई न सबको को पोक yes we are proud of him शहीद हुई कृपा आएगी इंसान हो गया पोक मपान भारत के गांव का मणिपुर की बोल साहब की दमक तो हमारी ताक की मगे दमक दे ना कोई दिल्ली जनतरी मना पी गदो आएगी पूरा मेरे जीने वाले भारत माता की दमक भारत की गंगा की दमक सही इंडिया के थोड़ा इखर लिबर हाई कोई नहीं थमददी याम न पेन दिशा ने माडा आई कोई दिलम हेतर बंगा तर कोई लोग सिखिदरा तू दिक्की भाम तो छले मदुरा आई कोई न करी सुआई च मंदरा मैं कोई न खार में संबंध यो ई को बचाई काउर बन करी सुआई च मंदरा ना कोई भारत सरकार से पाकिस्तान कश्मीर ने कचितंग है जना कोई दमक दे ना कोई दिल्ली मुंबई तकलीफ में कहीं तवाई को बात हाथ में ना थे ने एक कोई मोर साहब से म्यांमार आर्मी no मगिलम कच्चे लप जना तना नियन में नहीं कया बचत से लगे बात से बने
Kashmir adugi laimai thagaduna lairiba prajasing adugi marakta Pakistan Kashmir lam kopchilakpada mateng pangkiba praja yaudba natna adugo Manipur ke prajasing di matsagi ngakkai gi damakta thawai thadu pangangmasja Kashmir ke praja oja sum lebi koi keno da thar Facebook ta keno taw na ina loina thar keno gi da ya da bani na akoi YouTube video ya Facebook ta pusal lab oja gi keno da thar Manipur ke mal jaba chini marki ngakkai nathaba ho Sai, isan ni ko tin hari mo se. Ano yung mga akten ni na yung mga yung use ni. Lam kay isan na ni na. Kilometer krati. Ay kanti. Amana su sini na daw. Ijon hari ni na daw. Tudo. Tudo sino di. Lam no ino sini. Ano daw? Manipuri ay koy na ulo batara. Makoy na ting bahekta tam. Nong magi silang luwatan ba makoy ang gilabutani ikoltani niramdan kusuman na nong magi sunatagi brahma kiyat chamaga yang katik asida sunatit na joyle laya mol changi manipuri singdi ay koy gilam kainong pawo sidan na rubayati sahe ay koy gi kul tuiwa भारत ने निंखा तंखिबा चाहिए yang kai phara manipur na iste hot thamkhiba chahi kumanga phara pagi mahai oina brahmi singa sinha lakshmi ke sai masida भारत na nga koi ai koi di chaukhata ba jati ne sikiram dam na pi se na ma nei da ba to so ma so na मानव शिक्षण थौरांगी मियें अमा भारत सरकार न थंबीरी हैबसे मोल सांगी लेमाय सिदा लेबलगा खंजब ngam मणिपुरी अमदी मसीगी लोनब लमखै सिंगु काश्मीर दिगी लाई थोंग लोब हैबसे लमदम मसीदा होरबिबा मिरोल कयाबु तो खायना तोंगान तानिंग लपै दबगी मान मसीबु कई नुने साय अमुक हाइबी मसीदी 지대로 다르죠. 하야로 돌리기 맞다. 아주 왜 애니메이션 떠오르나? 아이 소이드나 하야로 돌리기 이거. 아이 소이드나 비게. 사야 मणिपुर की राजनीति दल खुद ही मंगसु मखौ पोंग लाउ आई खोई की पाई को सिने थमलंबा आई खोई की लम थांगी म तोने यालंबा आई खोई लम कै इन जीव भावा मरहल हाय कोलाउ सिन मणिपुर खत्तगी रखिने सा तेरे की इंडिया की भारत तुम दो की Yes right. अदुगा कश्मीर का पाकिस्तान लम हेजिल पदम उबा मणिपुर की मोलताम छिदा लोन में गलेबा म्यांमार नो मनो की लम खोपचन खिलोसदी इंडिया की दिल्ली जो पार्वत की दिल्ली जो करीब तो खम भी दिशा आई कोई की लम खैसिबो नति सा आई कोई की लम खैसिबो कदाई तो हाई दिनो सा म्यांमार को थो प mayambu khuramjari tasengna ngasi akhoi gi program se hogdok pada khara su technical problem leibana akhoi khara khudong chada ba thengnare manipuri mirror gi Facebook ta problem khara thengnana akhoi Facebook live kano to ba ya khidre aduga loina na akhoi matam ju khara thengthakhe matang akhoi keno si hogdok pada adura mayam da aina ngakpina ba no lukna ninsingjari aduga loina ojabu akhoi ngasi gi thauram sigi guest obiriba oja Nabakumar Nongmeikapam busu aina hana thagachari aduga loina ikai khumdo uchari amasung ai gi maikai ojabu khuramjari Manipuri Mirror team gi maikai dagi su ojabu taram okchari tasengna laibak thiba hai tare ngasi ojagi keno tawba sida ai gi koi gi Facebook ke gi keno sigi problem khara leibana matam chu khara lau he ojagi su khara kai hatare pakhat pa natra khara keno to bhai du thoi soidana oiramani ojai bu ngakpi gani tasengna si kya koi jum technical problem si koi sigumba online gi keno si amantra ma hekta thengna base si na su ha Oh, yam thengnagal. thengnagal oja to asi mayam si tungoina na thammaga koina keno tawba si sum koi chathajagani tawba koi YouTube ta di leire aduga karigumba ngasi gi keno si
Facebook Live ตะ kanagumbana yengbiba leiragasu akoi YouTube ตะ changaga sum yengbiu aduga tungda ai sum technically keno orakpa matungda ai phajana record tawraga YouTube ตะ gi lawthoga Facebook ตะ muk sum koi thajarakani adune technical gi awabasi haktang thengnabirasi mayam gi keno oina aduga ahambada koi ojada ai tasengna ai gisu khara preparation lejarme adu koi technical problem mayam sina khajitang ni matam kaitharamina yamna changchararoi ojagi maruina handak phongkiba laidik kai hade 2021 da phongkiba laidik tugi matang deni oja khoina wari sanage khalambasi khanjabasi atobata ojagi ojiki laidik siga loina na ojagi atei literary works khara su akoi ki khutta lei ojana su sodina takpigani handak phongkiba China ko wari macha sisu ai pajare loina phajana mamutana pabadi nataba ingonda keno tarokba koi ebook oina scan tawra koi pdf oina leibada ina sum pajabada yamna thamoida nungaiba amasung akoi gi Manipuri wari macha paabada anouba keno mahaw ma phang bhaita adu ingonda thoe adu oja asi lariki matang da amasung keno gi matang da changchandring da oja gi koi literary works kalona na isagi maram da khajitang samlappa koi viewers gi maram maikai da khajitang ningsing biram oja Nabakumar ai literary work si so lising ani subna ani da ihan hala ai khoi sibu kanano kauba wari masagi larik si ihan hala kudok saki sigi matung dadi mathang adum khara adum phong tok char hauji phauda phong riba larik si wari masagi larik ta mapan sure wari masaga mari le na ba creative writing ki larik ta ani drama ki larik ama amso handopagi wari masada ni ko wari masada handopagi da ani phong re hauji ahum mana phong na ba process ta le ri ahum si saita academy na phong bi gada bani aduga aigi khwaidagi inau na phong gi ba wari masa si so lising ani ga sumna kon ma thoi sahi sigi October thada phong ki bani oh no November thada phong ki bani hairiba lairik asina aigi di khwaidagi inau ba lairik haidu oire masini yam samjan ba aigi literary work se joza makata pi hoi oja gi keno si khoi samlupna sum khanji aduga asigi lairik si phongdringai da oja khoi pandemic ki keno oibena khara awa sodina thengna biram gani asigi pandemic ki manung si de sida oja na thengrakpa keno khara su yaure kai hate covid-19 gi wari khara su sum yaure aduna lairik si irakpa matamda banatragana lairik si phongge hana khalakpa matamda kogi ojana handaki 2021 sida laga khan khibra natragana mawangdagi lairik ama koi smai 2021 da launch tawni haibase oja kram matamdagi khanthaba horak ai masigi lairik si phongge na khalakpa si 2019 adwaidagi sigi lairik si phongge na khanbani 19 maktada wari masagi horofam amasung masak haibado phongre adugi mathangda 2020 da drama gi lairik drama ohum da punjan ba nazom haibse phongre aduna masigi lairik 2021 da phongani haibasi ai adum fazana hana project tawra lera bani maduda hana ikiba wari masa sindugi mathakta akoi gi covid siga mari leina ba wari masa gi anoba khara yam nova train amusu aina wari masa sta hapsin wari masa gi lairik asithai hapsin jari kari kino da matam gi yamna nova mawongi pawoina literature da piba sisu mahaw ama oigadra ina khanjabani aduga atai di khara mangjongna na igraba wari ngakani masda covid ka mari laina bati aina sidaita ijagri basi tanarui chanagi saji haibasi matang covid ka mari laina bani masigi wari masasina kamain togeda laina asukana sandoroktan mayam wanari ngai matam sida masigi khudong chaba launa na ba khona ba mioi kharagi chupa mung amasung
mai pa oi haibaduni aina utsari basi mayamge awabada saru ya sandarga khudong jaba logi na to kabu maduni tanarui sanagi saji haibasi hana akoina Mahabharata ga Ramayan gi warida sanagi saji phana na ba sitana hairubada thokriba khudong thibudu maduni ain from the comparison tawraga ina utsari basi ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯀꯩꯅꯣꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯁꯨ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯁꯤ ꯈꯖꯤꯛꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯩꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯏꯖꯔꯛꯇ꯭ꯔꯣ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯣꯖꯥ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯃ ꯍꯥꯏꯗꯨꯃ ꯋꯥꯔꯤꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯀꯩ ꯃꯇꯥꯡꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯐꯣꯡꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯇꯝꯕꯤꯔꯤꯕꯗꯣ ꯑꯗꯨ ꯍꯟꯗꯛꯀꯤ ꯐꯣꯡꯕꯁꯤꯗ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯔꯤ ꯊꯦꯡꯅꯒꯦ ꯑꯣꯖꯥ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯊꯣꯏꯅ ꯊꯦꯡꯅꯗꯦ ꯑꯣꯖꯥ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯃꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯇ ꯃꯤ ꯌꯥꯝꯅ ꯇꯤꯟꯕꯒꯤ ꯆꯥꯡꯗꯨꯗꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯇꯤꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯖꯅ ꯑꯗꯨꯝ ꯇꯤꯟꯈꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤ ꯅꯨꯃꯤꯠꯇꯨꯗ ꯐꯣꯡꯃꯤꯟꯅꯈꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ R.K. ꯕꯨꯍꯣꯟꯁꯅꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯃꯁꯨꯡ ꯃꯥꯒꯤꯗꯨꯗꯤ ꯁꯩꯔꯦꯡꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯊꯃꯦꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯏꯔꯣꯝ ꯇꯣꯝꯕꯒꯤ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒ ꯑꯍꯨꯝꯁꯤ ꯄꯨꯟꯅ ꯐꯣꯡꯈꯤꯕꯅꯤ ꯃꯁꯤꯗꯩꯗ ꯃꯤ ꯑꯇꯩꯒꯤꯗꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯗ ꯒꯤꯐ ꯑꯣꯏꯅ ꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯨꯔꯤꯕ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯍꯥꯏꯕꯁꯤꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯐꯣꯔꯝꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯑꯃꯇ ꯒꯤꯐꯇ ꯄꯤꯕ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛꯇꯨꯒꯤ ꯅꯝꯕꯗ ꯆꯪꯈ꯭ꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯈꯔꯗ ꯑꯣꯏꯁꯨ ꯍꯟꯖꯟꯅꯅꯕ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯃꯃꯜꯗꯨ ꯈꯔ ꯇꯥꯊꯣꯛꯑꯒ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯑꯃ ꯇꯥꯊꯣꯛꯑꯒ ꯇꯪꯈꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯍꯧꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯔꯨꯜ ꯂꯩꯕꯅ ꯂꯥꯏꯔꯤꯛꯁꯤ ꯌꯣꯟꯖꯈꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯔꯤꯛ 100 ꯈꯔ ꯍꯦꯟꯅ ꯌꯣꯜꯂꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯈꯤꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕꯁꯤ ꯑꯇꯩꯗꯤ ꯍꯥꯟꯅꯗꯨꯅꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯣꯀꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯁꯥꯎꯟꯗꯤ ꯂꯥꯛꯏ ꯑꯗꯨꯒ ꯏꯀꯣꯁꯨ ꯈꯔꯖꯤꯛꯇꯪꯗꯤ ꯑꯣꯏ ꯑꯣꯖꯥꯒꯤ ꯄꯤꯛꯆꯔꯁꯨ ꯈꯔ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦ ꯁꯤ ꯇꯦꯛꯅꯤꯀꯦꯜ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯗꯤ ꯈꯪꯗꯦ ꯑꯣꯖꯥꯒꯤ ꯗꯤꯚꯥꯏꯁꯇꯨꯅꯔꯥ ꯑꯣꯖꯥꯒꯤꯁꯦ ꯑꯃꯨꯛꯇꯪ ꯃ꯭ꯌꯨꯠ ꯇꯧ ꯑꯣꯖꯥ ꯁꯨꯝ ꯃ꯭ꯌꯨꯠ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯗꯤ ꯌꯥꯅꯤꯀꯣ ꯑꯣꯖꯥ ꯃ꯭ꯌꯨꯠ ꯑꯣꯖꯥꯗꯤ ꯎꯕ꯭ꯔꯥ ꯁꯨꯝ ꯑꯟꯃ꯭ꯌꯨꯠ ꯑꯩꯈꯣꯏꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯑꯩ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯑꯣꯖꯥ ꯎꯕ꯭ꯔꯣ ꯑꯩ ꯏꯁꯥꯁꯤ ꯎꯏ ꯑꯣꯖꯥꯕꯨꯗꯤ ꯎꯕ ꯐꯪꯗꯦ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯔ ꯈꯪꯗꯦ ꯈꯪꯗꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯉꯣꯟꯗꯅ ꯑꯩꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗꯤ ꯐꯖꯅ ꯁꯨꯝ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯁꯥꯎꯟꯗꯤ ꯇꯥꯏ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯃꯨꯠꯄ ꯅꯠꯇ꯭ꯔꯒ ꯃꯛꯄꯗꯧꯅ ꯀꯩꯅꯣ ꯑꯦꯅꯤꯋꯦ ꯑꯣꯖꯥ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯁꯨꯝ ꯆꯠꯊꯔꯁꯤ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯣꯏꯅ ꯅꯦꯠꯋꯥꯔꯛ ꯐꯔꯛꯄ ꯃꯇꯝꯗ ꯂꯥꯛꯆꯔꯁꯅꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ 2020ꯗꯁꯨ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯆꯣꯝ ꯗ꯭ꯔꯃꯥ 3ꯒꯤ ꯑꯄꯨꯟꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯗ꯭ꯔꯃꯥꯅꯣ ꯑꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯁꯤꯗ ꯗ꯭ꯔꯃꯥ 3 ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ 2007ꯒꯤ ꯑꯀꯥꯁꯕꯥꯅꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛꯇ ꯑꯣꯖꯥꯅꯁꯨ ꯈꯔ ꯊꯥꯗꯣꯛꯑꯒ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤꯕ ꯗ꯭ꯔꯃꯥꯗꯣ ꯃꯗꯨꯃꯛ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯑꯩꯈꯣꯏ 2013ꯗꯒꯤ 2018 ꯐꯥꯎꯁꯤꯗ ꯉꯁꯥꯏꯒꯤ ꯐꯤल्म ꯗꯤꯔꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯆꯍꯤ 8-9 ꯆꯪꯅ ꯃꯥ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯃꯥ ꯅꯝꯈꯤꯕ ꯐꯤꯂꯝꯅꯤ ꯑꯗꯨꯒ 2020ꯗ ꯔꯤꯂꯤꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯍꯣꯜꯗ ꯀꯔꯤꯗꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯗ ꯌꯥꯎꯔꯨꯕ ꯃꯇꯝꯁꯤꯗ ꯀꯝꯄꯤꯇꯤꯁꯟꯒꯤ ꯈꯔ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯃꯅꯥ ꯃꯊꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯈꯔꯗꯤ ꯑꯗꯨꯝ
ꯐꯪꯈꯤ ꯃꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯗ꯭ꯔꯥꯃꯥ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯐꯤꯂꯝꯁꯦ Okay. ꯑꯗꯨ ꯀꯩꯅꯣꯁꯤ ꯃꯥꯅ ꯐꯪꯈꯤꯕꯁꯤ ꯀꯔꯤ ꯀꯔꯤ ꯐꯪꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯑꯦꯀꯥꯗꯃꯤ ꯃꯥꯇꯥ ꯋꯥꯡꯒꯣꯏꯅ 2005ꯗ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯗꯨꯅ Manipur State Kala Academy Award fangre Bharat Ranga Mahotsav 2005 khalakna New Delhi da uthi matu New Delhi de mo Asia ki oina drama mari khatang khalakpada mari khalakpada yauduna Bharat ki mafam kaya da kocha chatuna uthi 2006 da na Akashbari Award fangre Okay. aduga masigi warisi Akashbani Award ki si film kamai to geta matamduta India ki radio station chahunga kunthra marida sandokiba radio play sing se khangalaga English amsung Hindi da loin hatong narki aduga hairiba play sing atu changdam na bada Akashbani Award si phangibani adu film hoina mu uthora pa matamda film hoina chhanar pa matam sida mana matum khara phangkhre khara dang panjarabada Joypur International Film Festival ki nomination phangki Tara Subab Dada Saheb Phalke Film Festival 2020 da Best Feature Film Award phangki Tarom Joy Subab Manipur State Film Award 2020 da Best Film Debut phangki Mapan Subab Manipur Film the Best Feature Film Best Story yauna punna nomination mapan phangki Okay. Nipan Suba Indian Cine Film Festival the Best Director ki mana phangki International Film Festival ki official selection amadi Delhi International Film Festival ki nomination sing phangki loina na ikon kon na 2021 da pangthoki pa Pune da pangthoki pa Chhatrapati Shivaji International Film Festival da chu Best Script Award phangki hariba drama si masi drama si mane adagi radio da sandokhraba imagi numit sida haiba drama tu masu yauri imagi numit sida hariba drama asi Manipur da yamna maming leiriba ima hariba sumang dila ki sangstan duna sumang dila wena su sana kare ngasi ki mama ngarang ngasi tang ani ngarang tang amasida dila se release tawre dila yengo pa mioi sing na babok sing na ingon da phone yam da tawpiri dila si yam phajai yam na nungsi masigi ani suba saruk leigadra leiroidra yarga di lendiu aina phone se ingon da yam da tawrai ai isamakti yeng hoktre adu mapun phone do mathang tawrakpani ingon da Okay. adagi ahum suba sida yauriba ahum suba drama sina lali basibu kanano haiba sumang dila dune masi 1993 da Manipur State Kala Academy na lauba festival pangthokpa sumang dila festival da best takiba sumang dila dune Okay. ahum sini ai hakum khom da yaukri basira Okay, okay. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯂꯤꯇꯔꯦꯔꯤ ꯋꯥꯔꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇꯪ ꯇꯦꯛꯁꯇꯅ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯚꯤꯖꯨꯋꯦꯂꯥꯏꯁ ꯑꯣꯏꯔꯛꯄꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯗ꯭ꯔꯃꯥ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯗꯨꯃꯛꯇꯤ ꯎꯖꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯐꯤꯂꯝꯗꯨꯗ ꯑꯩꯅꯁꯨ ꯊꯥꯗꯣꯛꯈꯤꯕꯗꯨꯅꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯇꯥꯏꯇꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯒꯤꯗ ꯕꯦꯁ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯗ꯭ꯔꯃꯥ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯑꯃ ꯌꯦꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯕ ꯇꯧꯔꯤꯉꯩꯗ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯊꯪꯗ ꯆꯩꯅꯥꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯂꯥꯛꯑꯁꯤ ꯑꯁꯤꯗꯩꯁꯤꯗ ꯑꯩ ꯁꯨꯝ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯣꯖꯥ ꯁꯨꯝ ꯎꯏꯀꯣ ꯎꯖꯔꯤꯕꯗ ꯑꯗꯨꯒ ꯑꯣꯖꯥꯒꯤꯁꯦ ꯑꯃꯨꯛꯇꯪ ꯃ꯭ꯌꯨꯠ ꯇꯧꯒꯦ ꯑꯣꯖꯥꯒꯤꯁꯦ ꯏꯀꯣ ꯂꯥꯏꯁꯨ ꯑꯣꯖꯥꯒꯤ ꯁꯤꯒꯩ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯑꯣꯖꯥꯒꯤꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯗꯤ ꯑꯣꯖꯥꯅ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯖꯥ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ Okay. ꯃ꯭ꯌꯨꯠꯁꯦ ꯑꯩ ꯀꯩꯅꯣꯁꯦ
echo ai sige lakpa mal no ojagi sige gi mal anyway ojagi kaino si ojadi sodan tabirang mani ai share to jira ki screen share kaino da oina koi gi ojagi China kobo lairik si ojagi China kobo lairik si ai sida sum puthok charakke siga ingonda leiba PDF tugi kaino mani kai hatare sigi kaino sidagi puthorokpa writers from Impal na phongba 2021 da ojagi asidai sida yauriba wari macha supna oja amta unmute tobiu yani oja yaragadi okay ure ko asidai sida ojagi lari sida yauriba wari macha kaya oini pulakpunna sida aina sum ubajabada Festival of Democracy sina khwaidagi aroiba u kaba sina aham oiba punna wari macha tara taret ni u kaba hari basina ihan han wari macha ni atu iroi loibana Festival of Democracy hai basini ahan bagi u kaba macha aham ba u kaba sisu oja sisu kanam makhangi wari okay hadar wari macha ni na oja na thambigani masi u kaba si aiki aina khanjabadati masi Surrealism oina ijagibani Surrealism da masi apaba china aina khalibado madu yongna tabra tadabra tudi aina lepagam chatre apaba sina lepigani masi uka baisi akona mahai masing tamakpada thenari ba awabadu surrealistic oina ina utjabani taseng ojagi wari mjasi aina sum u kaba pokna pham lamdam lamathang matang sum parak pa sigai siga ai oja wari mayam silona mamam tawna di lokhatna nainabri ngamjaroi adugai duga mari koigi koi mari koba wari machagi kaino pandam se khara historical kaino da ora go ojana su khalitang kai hata khara kaino su ore symbolic su ore asigi da thamningni ba kaino sikari pandam sikari no ja mari hariba wari masasi samna haida igi mari du ni aina uchari bese masi Manipuri mythology gi wari ni masigi wari sina phajari ba prosi kaya gi mate phajage da aina jo hana yamne na khaba Greek ki yamna phajaba Sophocles na iba Oedipus Rex haibagi plot maduga changdam na ba yaba makai phajaba mitni khallaga aina masi hapsabani Greek da su masi Sophocles ki Oedipus Rex haibse plot phajaba da masi ki mapa atopa ma bhau leitri haina je hainai haiba ado yam phajagraba plot to adu mak yaudraga chu matugi manak nangna yawi haibasiti ai wakala chapchana khanjai mase akoi Manipur ki mamanga ki wari hagedra mythology masda khumangi adaki luwa khumaning thoki wari ne moirang ning thoki wari ne adaki atopa amadana kali som atopa clan amagi wari ne wari ningthau ohum siki wari si pulak punchalaga yamna angapa apagi kari haini surprise ending ohenba makhal ki patarmo plot ni haina ina detect objaraga masimati mythology or ko jai wari macha oina ithoga hapsage na hapsabani masi ai phong dringai matam sida masi ga mari leina ba wari si phangna ba amasung kadai phog chumni kadai phog lali haibasi khangna na ba ki samakta akoi Manipuri itihas ka mari leina ba scholar manga tara da kocha chalaga yang kana tana jati asa ai monde leiramba
ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯑꯍꯦꯟꯕ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯀꯣꯂꯔꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯩ ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯕꯨ ꯆꯤꯟꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯑꯩ ꯍꯥꯞꯆꯈꯤꯕ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯩꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯁꯤ ꯌꯥꯝ ꯐꯖꯕ ꯂꯩ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯊꯤꯖꯤꯜꯂꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯔꯜꯒꯤ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯅ ꯍꯟꯊꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯁꯤ ꯍꯥꯞꯆꯈ꯭ꯔꯤꯕꯁꯤ ꯑꯣꯖꯥꯒꯤꯁꯤ ꯌꯥꯝ ꯐꯖꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯗꯔꯟ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯍꯧꯔꯛꯉꯩꯗꯒꯤ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯅ ꯇꯥꯔꯝꯃꯤꯀꯣ ꯑꯣꯖꯥ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯠꯇ꯭ꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯦꯔꯦꯇꯤꯞ ꯁ꯭ꯇꯥꯏꯜꯗ ꯈꯣꯡꯖꯣꯝ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯀꯩꯅꯣ ꯇꯧꯔꯛꯈꯤꯔꯛꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯂꯤꯕ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ is the kind of narrative arts ꯃꯅꯤꯄꯨꯔꯤꯒꯤ ꯃꯅꯨꯡꯗꯁꯨ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩꯖꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯀꯩꯅꯣꯁꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯣꯗꯔꯟ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯣꯔꯝꯗ ꯂꯩꯔꯝꯒꯦ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩ ꯌꯥꯝꯅ ꯃꯁꯤꯗ ꯊꯤꯖꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯑꯩꯅ ꯊꯤꯖꯤꯟꯖꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤ ꯂꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯂꯥꯏ ꯃꯁꯟꯁꯤꯡꯅ ꯄꯥꯎꯗꯝꯕꯗꯨ ꯃꯗꯨ ꯑꯣꯏꯅ ꯑꯩ ꯊꯦꯡꯅꯩ ꯑꯗꯨꯗꯒꯤ ꯃꯊꯪ ꯈꯔ ꯆꯥꯎꯊꯣꯔꯛꯑꯒ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯗꯤ ꯆꯤꯟꯊꯥꯡ ꯑꯃꯗꯒꯤ ꯆꯤꯟꯊꯥꯡ ꯑꯃꯗ ꯃꯊꯪ ꯑꯩ ꯏꯄꯨꯕꯣꯛꯇꯨꯅ ꯑꯩ ꯏꯄꯥꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯒꯤ ꯏꯁꯨꯗ ꯃꯊꯪ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯂꯤꯔꯒ ꯃꯊꯪ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯐꯣꯛ ꯇꯦꯜꯁ ꯐꯣꯛꯂꯣꯔ ꯑꯁꯤ ꯃꯤ ꯑꯃꯅ ꯂꯤꯕ ꯋꯥꯔꯤꯒ ꯃꯤ ꯑꯃꯅ ꯂꯤꯕ ꯋꯥꯔꯤꯒ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯂꯤꯕꯒ ꯃꯐꯝ ꯑꯃꯗ ꯂꯤꯕꯒ ꯈꯔ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯈꯔ ꯈꯦꯠꯅꯔꯛ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯗꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯅꯕ ꯑꯁꯤ ꯐꯨꯡꯒꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯣꯕꯥꯏꯜꯗ ꯀꯔꯤꯗ ꯇꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯅꯕ ꯃꯕꯨꯡꯅ ꯃꯄꯥꯅ ꯃꯃꯥꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯂꯦꯞꯈ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯕꯥꯏꯜꯗ ꯉꯥꯎꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕ ꯀꯌꯥꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯐꯣꯛꯂꯣ ꯃꯈꯜ ꯀꯌꯥꯁꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯤꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯃꯣꯕꯥꯏꯜꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇ ꯋꯥꯔꯤꯁꯤ ꯂꯤꯔꯒ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯄꯁꯨ ꯍꯧꯖꯤꯛꯁꯤ ꯆꯠꯅꯔꯛꯑꯦ ꯃꯁꯤ ꯇꯣꯞ ꯃꯍꯥꯎ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯉꯥꯡ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯣꯏꯔꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯣꯏꯔꯣ ꯃꯥꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯃꯣꯕꯥꯏꯜꯁꯦ ꯊꯣꯛ ꯊꯥꯒꯠꯂꯒ ꯃꯣꯕꯥꯏꯜꯁꯤꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯍꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯄꯥꯝꯕꯁꯦ ꯈꯜꯂꯒ ꯋꯥꯔꯤꯁꯤ ꯇꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯈꯜ ꯑꯃꯁꯨ ꯍꯧꯖꯤꯛꯁꯦ ꯏꯅꯧ ꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯣꯏ ꯑꯣꯖꯥ ꯃꯇꯝꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯌꯧꯔꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯥꯔꯠ ꯐꯣꯔꯝꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯤ ꯃꯣꯗꯔꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯒꯤ ꯑꯗꯨꯒꯒꯤꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯅꯍꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯋꯥꯔꯤ ꯃꯆꯥ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯤ ꯀꯩꯅꯣꯁꯤ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯌꯥꯝꯅ ꯑꯅꯧꯕ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯖꯦꯅꯔ ꯑꯃ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯃꯐꯝꯒ ꯆꯥꯡꯗꯝꯅꯔꯨꯕꯗ ꯑꯇꯩ ꯂꯣꯟꯒ ꯆꯥꯡꯗꯝꯅꯔꯨꯕꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯊꯥꯛꯇ ꯂꯩ ꯍꯥꯏꯅ ꯂꯧꯒꯦ ꯅꯣꯠ ꯐꯣꯔ ꯂꯥꯏꯛ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯁꯦ ꯅꯦꯔꯦꯇꯣꯂꯣꯖꯤ ꯅꯦꯔꯦꯇꯣꯂꯣꯖꯤ ꯍꯥꯏ ꯃꯐꯝꯁꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯅ ꯂꯤꯔꯝꯕ ꯈꯔ ꯑꯍꯜ ꯑꯣꯏꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯂꯤꯔꯝꯕꯗ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯜꯂꯒ ꯋꯥꯔꯤꯁꯤ ꯂꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯤꯔꯛꯄꯁꯤꯗ
ꯋꯥꯔꯤꯁꯤꯗ ꯑꯄꯥꯕꯁꯤꯡꯁꯦ ꯐꯖꯅ ꯑꯗꯨꯝ ꯐꯥꯕ ꯉꯝꯃꯤ ꯐꯖꯅ ꯄꯦꯜꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯅꯔꯛꯏꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨꯗꯕꯅꯅꯤ ꯈꯪꯗꯦ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯏꯗꯕꯅꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯃꯁꯥꯗ ꯄ꯭ꯔꯇꯤꯚꯥꯒꯤ ꯆꯥꯡꯁꯤ ꯈꯔ ꯍꯟꯊꯅ ꯌꯥꯎꯕꯅꯔ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯈꯔ ꯂꯥꯏꯊꯣꯛꯅꯔꯛꯄꯅꯔ ꯈꯪꯗꯦ ꯋꯥꯔꯤ ꯂꯤꯕꯁꯤ ꯏꯌꯥꯡ ꯌꯥꯡꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯈꯔ ꯁꯣꯏꯕꯁꯤ ꯑꯗꯨꯝ ꯑꯩ ꯊꯦꯡꯅꯈ꯭ꯔꯦꯅ ꯈꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯗ ꯍꯟꯗꯣꯛꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯂꯣꯟꯒꯤ ꯁ꯭ꯀꯣꯂꯔ ꯑꯃꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯈꯨꯠꯂꯤꯁꯤꯕꯨ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯈꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯁꯤ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯆꯥꯎꯔꯥꯛꯅ ꯃꯈꯣꯏꯅ ꯈꯥꯏꯗꯣꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯍꯥꯟꯕꯗ ulterior narration ꯃꯁꯤꯅ past tense ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯈꯜꯂꯒ ꯂꯤꯕ ꯋꯥꯔꯤ ꯃꯗꯨꯕꯨ ulterior narration ꯀꯧꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯏꯔꯤꯕꯁꯤꯒ ꯂꯣꯏꯅꯅ ꯆꯠꯍꯜꯂꯕ ꯄ꯭ꯔꯖꯦꯟ ꯇꯦꯟꯁꯇ ꯏꯔꯒꯗꯤ ꯃꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ simultaneous narration ꯀꯧꯏ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯨꯒꯤ ꯃꯔꯝꯗ ꯏꯕꯁꯤꯅ anterior narration ꯀꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯈꯔ ꯑꯅꯧꯕ ꯅꯍꯥꯔ ꯀꯥꯡꯕꯨꯅ ꯏꯅꯔꯛꯏꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯇꯣꯠꯁꯟꯅꯔꯒ ꯏꯕ ꯈꯨꯠꯏꯁꯤꯃ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯦꯡꯅꯔꯦꯅ ꯈꯜꯂꯦ ꯃꯣꯠꯇ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯒꯥꯏꯔꯦꯅ ꯈꯜꯁꯦ ꯑꯃꯨꯛ ꯊꯦꯡꯒꯥꯏꯔꯦ ꯍꯥꯏꯅ ꯊꯦꯡꯒꯥꯏꯔꯤ ꯇꯛꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯇꯦꯟꯁꯀꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯋꯥꯔꯤꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯦꯟꯇꯦꯟꯁ ꯑꯇꯣꯞꯄ ꯁꯦꯟꯇꯦꯟꯁ ꯑꯃꯗꯅ ꯊꯦꯡꯒꯥꯏꯔꯝꯃꯤ ꯊꯦꯡꯒꯥꯏꯔꯒ ꯆꯦꯟꯕꯗꯣ ꯌꯧꯈ꯭ꯔꯦ ꯆꯦꯜꯂꯝꯃꯤ ꯀꯀꯥꯗ ꯊꯦꯡꯒꯥꯏꯔꯝꯃꯤ ꯀꯀꯥꯅ ꯍꯥꯏꯕ ꯄꯥꯁ ꯇꯦꯟꯁ ꯑꯃ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯤ ꯃꯇꯝ 2 ꯂꯩꯕ ꯌꯥꯕ ꯍꯧꯅꯗꯦ ꯑꯣꯟꯂꯤ ꯃꯇꯝ ꯑꯃꯈꯛꯇꯪ ꯂꯩꯒꯗꯧꯕꯅꯤ ꯑꯗꯣ ꯁꯥꯏꯅ ꯃꯇꯝꯁꯦ 2-3 ꯁꯨꯅ ꯄꯤꯔꯛꯄꯁꯦ ꯅꯦꯔꯦꯁꯟꯗ ꯃꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯅꯦꯔꯦꯁꯟꯅꯦꯅ ꯂꯧꯖꯩ ꯑꯩ ꯃꯣꯠꯇ ꯃꯁꯤꯒꯤ ꯋꯥꯔꯤ ꯈꯨꯂꯤ ꯑꯁꯤ ꯑꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯁ ꯇꯦꯟꯁ ꯑꯣꯏꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯥꯁ ꯇꯦꯟꯁ ꯑꯣꯏꯔꯒꯗꯤ ꯅꯥꯎ ꯍꯧꯖꯤꯛ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕꯁꯦ ꯄꯥꯁꯀꯤ ꯂꯤꯕ ꯋꯥꯔꯤ ꯈꯨꯠꯂꯤꯗꯗꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯋꯥꯍꯩꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯖꯦꯟ ꯇꯦꯟꯁꯇ ꯂꯤꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯋꯥꯍꯩ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯦꯔꯦꯇꯔꯁꯤ ꯋꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯌꯥꯎꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯅ ꯂꯤꯍꯟꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯅꯦꯔꯦꯇꯔꯗꯨꯅ ꯉꯁꯥꯏ ꯇꯥꯔꯤꯕ ꯅꯦꯔꯦꯇꯤ ꯑꯗꯨꯗꯨꯗ ꯋꯥꯔꯤꯁꯦ ꯂꯤꯕ ꯃꯇꯝꯗ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯅꯦꯔꯦꯇꯤ ꯑꯗꯣꯝꯗ ꯀꯌꯥꯝ ꯅꯛꯏ ꯅꯠꯇ꯭ꯔꯒ ꯅꯦꯔꯦꯇꯔ ꯃꯉꯣꯟꯂꯣꯝꯗ ꯀꯌꯥꯝ ꯅꯛꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨ ꯃꯁꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯊꯦꯠꯂꯤꯕ ꯀꯣꯂꯣꯝ ꯑꯁꯤ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯊꯦꯠꯂꯤꯕ ꯀꯣꯂꯣꯝ ꯑꯁꯤ ꯑꯩꯒꯤ ꯀꯣꯂꯣꯝ ꯑꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯂꯣꯝ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯔꯦꯇꯔꯁꯤꯅ ꯃꯨꯟꯅ ꯈꯟꯖꯜꯂꯛꯑꯒꯗꯤ ꯀꯣꯂꯣꯝ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯂꯣꯝ ꯑꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯆꯠꯂꯤꯕ ꯃꯤꯗꯨ ꯂꯦꯡꯉꯤꯕ ꯃꯤꯗꯨ ꯂꯥꯛꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯗꯨ ꯆꯠꯈꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯅꯦꯔꯦꯇꯔꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯊꯣꯛꯏꯕ ꯑꯦꯛꯁꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯃꯤ ꯁꯥ ꯁꯟ ꯑꯗꯨꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕ ꯅꯛꯁꯜꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯆꯠꯈꯤ ꯍꯥꯏꯒꯗꯧꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯂꯣꯟ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ
narrator duga narrative duga action tawriba ahum sigi marakta lariba distance adugi matuna wahi se tongan tongan khalakani sugma wahi sing khalakaduna apa basin riyam kumna mahau yauna loksan pangami aduna tana amongna sakhi hai do mututa la I hai je lagati artha do on taina lawba ma lagani hana khal masine agi mocho ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯂꯧꯖꯩ ꯇꯧꯕꯇꯕꯨ ꯑꯣꯖꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝꯅ ꯍꯣꯏ ꯁꯤꯒꯤ ꯀꯩꯅꯣꯗꯁꯨ ꯚꯥꯔꯁꯟ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯚꯥꯔꯁꯟꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯇꯦꯛꯅꯤꯛꯁꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯁꯥ ꯀꯩꯅꯣ ꯑꯏꯕ ꯃꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯨ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯅꯠꯇ꯭ꯔꯒꯅ ꯈꯟꯊꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯁꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯩ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯗꯒꯔ ꯑꯦꯂꯟ ꯄꯣ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯏꯆꯝꯅ ꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯅꯠꯇꯕꯤꯗ ꯐꯥꯔꯁ ꯄꯥꯔꯁꯟ ꯁꯦꯀꯦꯟ ꯄꯥꯔꯁꯟ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯣꯏꯅ ꯂꯤꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄꯪꯛꯆꯨꯌꯦꯁꯟ ꯌꯥꯎꯗꯅ ꯗꯦꯌꯔ ꯏꯁ ꯑ ꯂꯣꯠ ꯑꯣꯐ ꯇꯦꯛꯅꯤꯛ ꯂꯩ wari iriba mituna khara serious oina lawdragadi apabasinga thamoido akasi yona khaman bangmtien haibasima ai yakana haisen madugi dabaka ekoina ibane iragadi hana lari ama ani phobosida magi iraiba potuta aran okoi yawrasu e madu idra chanjidi haina ekoina relax tobiraga magi aran oitu tengona yingindo haina tanda asida ma aibaduna ibane iragadi ibasiga mari leitaba kari no haile thisilaga ohum suba mari suba lagadi tambajana thisilaga ma choidra ba munda ihanjani ai mo aduna tagadi aina ibasi amai ida iraka mayam su pasagini ne tawragadi magi dai lai suma iro man iro ma matang lagadi man matung lai tu han sabi so apa basin pan bagisa yan wat aduna ai basin na dai amani ibas asoyaran todona kamu terkeju ko mari suna ira agadi iba la to sai la wari masara no hela traba batu di maranta ko tijelan ni ai mo na tergadi ai ko ki sai ta je cuma yang kadran kali hujud Manipuri saita si pabina pada idri hari si asyumba sino orang negara hai bagi haja karena masih yang jauh hektar mungkin kali bahkan lagi amma paru pernah ada ramu amma paru pernah ada ramu kudang mahal bata metaverse sih natu ke simili sih naram sih naram tu metaverse sih naram akan kan kamu di lungai ada apa ada pagi akan berpikir kayu nama saya ini diri semua dari si pak mau nanti enak hari baru leader tu matung dari pani macam ni karuan asumba lari si payah tu matang jumput korak lagi leader masih hantar masih masa datang atau ikon nasanya kerja apa kerja Manipuri sini si masalah artisan si yang buang dia kemudian ikutan di sinema ni mana drama mana cuma di drama yang mana oh soal dia yang private sih jadi jadi lagi luar ni drama sih oh sinema sih luar ni hai betul mangjong nak kang agak hawul ya lagi hai betul luar nak arti buang ya masih itu pun kamu Asulam arwah ni ba kamu sita ay pina pangi isalaga ay lari puma bani lari adu ira bani na pangbonga puma situ ay apa train amani hana lobjeti ay mu tati aduna ay na kanjaba amakhale ay lari sibu pabi gatawri ba nenapi gatawri ba mission ase ay modegi ya kanga ay modegi ya hena haira ba kanga ba
ꯑꯃꯁꯨꯡ ꯃꯇꯝ ꯂꯦꯞꯅ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯃꯇꯝꯗ ꯃꯇꯝ ꯃꯥꯡꯉꯤ ꯑꯁ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯥꯕꯁꯤꯕꯨ ꯌꯥꯗꯦ ꯄꯥꯕ ꯌꯥꯗꯦꯅ ꯍꯥꯏꯈꯤꯗꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯑꯩꯒꯤ 이번 ꯂꯣꯏꯔꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯃꯥꯗꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯦꯝꯕ ꯅꯠꯇꯕ ꯇꯔꯥꯃꯔꯤ ꯃꯉꯥ ꯀꯨꯟꯂꯛꯇꯒꯤ ꯇꯥꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯂꯤꯂꯥ ꯄꯥꯂꯥ ꯌꯦꯡꯉꯨꯕ ꯁꯤꯅꯦꯃꯥ ꯌꯦꯡꯉꯨꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕ ꯃꯇꯝꯁꯤꯗ ꯑꯩ ꯋꯥꯈꯜꯗ ꯄꯣꯛꯂꯛꯄ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯍꯥꯞꯆꯤꯜꯍꯧꯕ ꯑꯃꯨꯛ ꯏꯊꯣꯔꯛꯄꯗꯨꯗ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯦꯛ ꯑꯃꯃꯝ ꯁꯦꯟꯇꯦꯟꯁ ꯑꯃꯃꯝ ꯁꯤ ꯈꯨꯠꯁꯤꯅ ꯄꯥꯏꯔꯒ ꯅꯥꯟꯗꯅ ꯌꯦꯡꯉꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠ ꯆꯪꯅ ꯇꯧꯔꯕꯗ ꯄꯣꯠꯁꯤ ꯐꯖꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦ ꯃꯣꯅꯥꯂꯤꯁꯥꯁꯤ ꯌꯦꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ 5-10ꯗ ꯌꯦꯛꯄ ꯅꯠꯇꯦ ꯆꯍꯤ 9-10 ꯆꯪꯅ ꯌꯦꯛꯈꯤꯕꯅꯤ ꯅꯣꯡꯃꯅ ꯑꯁꯥꯎꯕꯒꯤ ꯐꯤꯕꯝ ꯅꯣꯡꯃꯅ ꯀꯞꯄꯒꯤ ꯐꯤꯕꯝ ꯅꯣꯡꯃꯅ ꯅꯣꯛꯄꯒꯤ ꯐꯤꯕꯝ ꯅꯣꯡꯃꯅ ꯁꯥꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯑꯣꯡꯗ ꯌꯦꯛꯏꯕ ꯄꯦꯟꯇꯔꯗꯨꯒꯤ ꯋꯥꯈꯜꯗ ꯆꯪꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯃꯣꯅꯥꯂꯤꯁꯥꯁꯤꯗ ꯄꯨꯂꯞ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯍꯥꯏꯅꯩ ꯑꯗꯨꯒꯨꯝꯂꯗꯅ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯏꯔꯒ ꯐꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯁꯤ ꯍꯦꯛ ꯐꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯥꯏꯔꯤꯛꯇꯨꯗ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯌꯥꯎꯔꯛꯑꯒꯁꯨ ꯁꯦꯝꯕ ꯌꯥꯔꯔꯣꯏ ꯑꯔꯥꯟꯕ ꯌꯥꯎꯔꯝꯃꯁꯨ ꯆꯨꯝꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯕꯨ ꯐꯣꯡꯈ꯭ꯔꯗꯤ the water is there ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯕꯨ ꯍꯥꯏꯅꯔꯤꯁꯤ ꯌꯥꯝꯅꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯕ ꯃꯣꯟꯊꯣꯛ ꯃꯣꯟꯁꯤꯟ ꯇꯧꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯑꯩꯕꯨ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯒꯅꯤꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯒꯨꯔꯨ ꯈꯔ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯥꯔꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯥꯍꯜꯂꯒ ꯃꯈꯣꯏꯅ ꯅꯪꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯤ ꯍꯦꯜꯂꯤꯅꯦ ꯅꯪꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤꯅꯦ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯈꯔ ꯈꯔ ꯂꯧꯊꯣꯛꯎ ꯁ꯭ꯋꯥꯏ ꯋꯥꯍꯩꯁꯤꯗ ꯋꯥꯍꯩ ꯈꯔ ꯋꯥꯠꯂꯦ ꯅꯪꯒꯤꯁꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯁꯖꯦꯁꯟ ꯄꯤꯍꯜꯂꯛꯑꯦ ꯑꯗꯣ ꯃꯈꯣꯏꯅ ꯄꯤꯔꯛꯏꯕ ꯁꯖꯦꯁꯟꯗꯨ ꯂꯧꯁꯤꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯔꯥꯏꯇꯟ ꯇꯧꯊꯣꯛꯏ ꯑꯗꯨꯒ ꯔꯤꯔꯥꯏꯇꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯐꯣꯡꯖꯔꯤꯕꯁꯤ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯄꯣꯠꯊꯣꯛ ꯑꯃ ꯄꯨꯊꯣꯛꯄꯗ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯥꯔꯤ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯇꯨ ꯈꯔ ꯁꯣꯟꯕꯅꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯇꯥꯏ ꯈꯖꯤꯛꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏ ꯑꯣꯖꯥ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯎꯟꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯠꯂꯒ ꯂꯥꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯇꯥꯖꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯏ ꯁꯨꯝ ꯇꯥꯏ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯅꯦꯠꯋꯥꯔꯛꯇꯨ ꯈꯔ ꯁꯣꯜꯂꯦ ꯑꯗꯨꯅ ꯇꯧꯔꯤꯅꯦ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯤꯝ ꯄ꯭ꯂꯣꯠ ꯀꯦꯔꯦꯛꯇꯔ ꯁꯦꯇꯤꯡ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯑꯁꯤ ꯑꯩꯅ ꯋꯥꯔꯤꯗꯨ ꯁꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯑꯁꯣꯏꯕ ꯂꯥꯛꯏ ꯑꯁꯣꯏꯕ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛꯇꯣ ꯑꯐꯕ ꯂꯥꯏꯔꯤꯛꯇꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯗꯔꯕꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯋꯥꯊꯣꯛ ꯋꯥꯟꯁꯤꯟ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯊꯤꯝ ꯄ꯭ꯂꯣꯠ ꯁꯦꯇꯤꯡ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯍꯣꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯍꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ
ꯄꯣꯠꯁꯤ ꯑꯍꯣꯕ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯍꯣꯕ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯨ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯤ ꯑꯣꯖꯥꯒꯤ ꯁꯥꯎꯟꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯏ ꯈꯖꯤꯛꯇꯪ ꯏꯀꯣ ꯅꯠꯇ꯭ꯔꯒ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯈꯔ ꯈꯔꯗꯤ ꯇꯥꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯇꯣ ꯈꯔ ꯁꯣꯟꯕ ꯑꯗꯨꯅ ꯇꯧꯕꯅꯤ ꯍꯦꯜꯂꯣ ꯑꯣꯖꯥ ꯇꯥꯔꯤꯕꯣ ꯍꯦꯜꯂꯣ ꯑꯣꯖꯥꯒꯤꯗꯤ ꯃ꯭ꯌꯨꯠ ꯑꯣꯏꯔꯦ ꯃ꯭ꯌꯨꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯂꯥꯛꯑꯦ ꯍꯜꯂꯣ ꯇꯥꯏ ꯇꯥꯏ ꯑꯣꯖꯥ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯂꯣꯏ ꯇꯥꯏ ꯑꯣꯖꯥꯒꯤ ꯍꯜꯂꯣ ꯅꯦꯠꯋꯥꯔꯛ ꯇꯥꯏ ꯑꯣꯖꯥ ꯁꯨꯝ ꯑꯣꯖꯥꯅ ꯅꯦꯠꯋꯥꯔꯛꯇꯨ ꯁꯣꯟꯕꯗꯨꯗ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯁꯨꯝ ꯇꯥꯖꯩ ꯁꯨꯝ ꯆꯠꯊꯕꯤꯁꯤ ꯍꯜꯂꯣ ꯑꯣꯖꯥ ꯇꯥꯏ ꯍꯜꯂꯣ ꯑꯣꯖꯥ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯇꯨ ꯁꯣꯟꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯉꯥꯡꯕꯁꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯨ ꯂꯥꯛꯇꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯈꯔ ꯈꯔ ꯁꯨꯝ ꯇꯥꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯁꯥꯎꯟꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯃꯊꯪꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯦꯜꯂꯣ 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 ꯑꯣꯖꯥ ꯍꯜꯂꯣ ꯇꯥꯏ ꯑꯣꯖꯥ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤ ꯇꯥꯏ ꯇꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ ꯇꯥꯏ ꯑꯣꯖꯥ ꯁꯨꯝ ꯇꯥꯏ ꯉꯥꯡꯒꯗ꯭ꯔꯥ ꯇꯥꯏ ꯇꯥꯏ ꯉꯥꯏꯍꯥꯛ ꯇꯥꯏ ꯂꯦꯞꯀꯗ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦꯅ ꯑꯩꯕꯨ ꯑꯣꯖꯥ ꯁꯨꯝ ꯇꯥꯏꯌꯦ ꯍꯜꯂꯣ ꯇꯥꯏ ꯑꯣꯖꯥ ꯃꯊꯪꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯈꯔ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯥꯔꯦ ꯑꯣꯖꯥ ꯀꯩꯅꯣꯗ ꯇꯥꯔꯦ 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 ꯑꯣꯖꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯁꯤ ꯈꯔ ꯁꯣꯜꯂꯦ ꯑꯣꯖꯥꯒꯤꯁꯦ ꯍꯣ 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 ꯁꯣꯕꯤ ꯑꯗꯨꯅꯦ ꯑꯩ ꯄꯤꯛꯆꯔꯗꯨ ꯉꯥꯏꯍꯥꯛꯇꯪꯁꯨ ꯎꯗꯕꯅꯤꯅ ꯑꯣꯖꯥꯒꯤ ꯄꯤꯛꯆꯔꯁꯤ ꯑꯣꯏꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯖꯥꯅ ꯇꯥꯕꯤꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯇꯥꯔꯤꯁꯦ ꯉꯥꯡꯉꯤꯁꯤꯅ ꯌꯥꯒꯗ꯭ꯔꯥꯅ ꯈꯔ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯣꯖꯥ ꯌꯥꯅꯤ ꯉꯥꯡꯖꯟꯖꯔꯕꯅꯦ ꯌꯥꯅꯤ ꯑꯣꯖꯥ ꯌꯥꯅꯤ ꯑꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯥꯔꯁꯤꯡꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯟꯅ ꯀꯛꯑꯒ ꯀꯩꯅꯣꯗ ꯑꯣꯏꯅ ꯁꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯅꯤ ꯑꯣꯖꯥ ꯃꯊꯪꯒꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯚ꯭ꯔꯤ ꯖꯦꯅꯔ ꯁꯩꯔꯦꯡ ꯏꯕꯕꯨ ꯑꯣꯏꯔꯣ ꯋꯥꯔꯦꯡ ꯏꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯚꯦꯜ ꯏꯕꯕꯨ ꯑꯣꯏꯔꯣ ꯋꯥꯔꯤ ꯃꯆꯥ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯁꯤꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯁꯤꯜꯄ ꯀꯂꯥꯁꯤꯗ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯀꯠꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯥ ꯁꯤꯌꯥꯁꯅꯦꯁ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯍꯣꯏ ꯇꯞꯅ ꯇꯞꯅ ꯇꯧꯅ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯈꯔ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯏꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯠꯄꯒꯨꯝ ꯎꯔꯤ ꯍꯥꯏꯅ ꯍꯣꯠꯅꯕ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯌꯁꯅꯦꯁ ꯋꯥꯠꯄ ꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯑꯣꯖꯥ ꯃꯁꯤ ꯃꯈꯣꯏꯅ ꯏꯔꯤꯕ ꯄꯣꯠꯇꯨꯗ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯁꯟꯗꯕꯅꯤ ꯄꯨꯛꯅꯤꯡ ꯂꯨꯞꯁꯟꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕ ꯈꯔ ꯂꯩ ꯀꯔꯤꯒꯤꯅꯣꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯔ ꯃꯤꯑꯣꯏ ꯈꯔ ꯎꯅꯖꯈꯤꯕ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥꯗ ꯈꯔ ꯃꯁꯛ ꯅꯥꯏꯅ ꯂꯩꯔꯤꯕ ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯍꯣꯏ ꯑꯣꯖꯥ ꯈꯪꯖꯩ ꯑꯗꯒꯤ ꯌꯨꯝꯂꯦꯟꯐꯝ ꯑꯣꯖꯥ ꯏꯕꯣꯝꯆꯥ ꯑꯗꯒꯤ ꯑꯣꯖꯥ ꯕꯤꯔꯃꯅꯤ ꯑꯦꯝ ꯀꯦ ꯕꯤꯅꯣꯗꯤꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯃꯈꯣꯏꯁꯦ ꯑꯩ ꯍꯪꯉꯦ ꯃꯈꯣꯏꯗ ꯑꯩꯅ ꯁꯨꯝ ꯄꯥꯖꯔꯛꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯐꯣꯡꯉꯤꯕ ꯐꯤꯛꯁꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩ ꯑꯌꯥꯝꯕꯅ ꯄꯥꯔꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯁꯨ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯂꯣꯟꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯍꯣꯏ ꯂꯤꯁꯤꯡ ꯑꯃꯗꯤ ꯈꯔ ꯍꯦꯜꯂꯝꯃꯅꯦꯅ ꯈꯜꯂꯦ ꯑꯁ ꯃꯁꯤ ꯃꯅꯨꯡꯗ
Sama khare hen ba de aina isamak na handok chakre aina pari ba wari macha mayam do ki manung da phaja ba yawra ga di he handok je ai samaina handok ma matam sida thenari patren sigi matungina aina ngasai mathak ta panjaki ba khoi oja khara je masire da oja na khoi ni iba sida de arana hu ji thoidong na thenari aduna oja hoina iba matam sida ngasagi flow character point of view setting kaka hai ba manji masi kamain tar ka lobi kamain tar ka khalli kamain tawi ada oja ngai si as akoi thodok madu maram da khangba lete tawu tabu ai khoi gi na iba matam da ngasagi iri ba wari masa singsida yamna pukning dupchan kayarak hanna semtok chemjin ithok ijin tawi yam serious na khalli wari masa ma puthok na ba pona ta akoi matam yam changna khonai yam lu na lojai hai ba pa khuma ma he bi la ya sawra na marna aduna di aina somda chaga cha ba wakna chaga cha ba mule ai ba duna yam na pungning lupsana yam na serious na i raga di aran ba je thuidong ni yawram di aduga hojeng manipur ki akoi ki nongna inare ba kangbu sida chumi ba suiba thenari pa mayam je makhoi si serious no oi idra bara sini aina chingna jali adu makhoi na serious no log draga di potu apaba thol po wat yani loina na makhoi serious ne sai tu khang akoi ki masa na khangjan pa ki damakta i bagi kanglom si kharadur su thijen bagi mathau tari haibasi ai haijeni na draga di makhoi na puthore ba sen changna lebar changna matam changna wakhal changna puthore ba makhoi gi saite ki posak photo ado makhoi na pamli ba thak tu yobam ngamdana to khidra haibasi jingna chapa wajapa amanai adagi ai khoi gi manipuri saite chi kana gumbam na manipuri akoi serious oina ida basi kana gumba mana hantu oka asomna kan phoki ba yawi atop lon da ada atop lon ki scholar mana ahi asinga mana phajana analysis tawraga nainabira agadi makhoi ki saita je sigi taksida leirore hai dana bane ba aina soromda yaragadi akoi khangmin na si hai ba ama anya mayam da yam kana propose to jari se saiding oirasu saiding che kari no saiding si ibada tangai padana sangba si fundamental elements of literature hai ko masi kari no je saiding gi oro drama gi oro novel gi oro travel gi oro natraga memoir gi oro masa ki loine lecture ne ba hai di ba problem sing asi ai khoi na wana thiru bagi daraga sukta ta de mathok sukta ta de kadai da lei ai khoi ki khubak sida leiri ba mobile sida cha namaga ama ani khatang ai khoi na khanghi ba matam sida maduda reference ba yam yawram mane ba hai riba referencing go matang lauraga par pa matam sida sangsar kumbal loina paraga khangba ngambagi khudong cha ba leir matam sida thinadri basi moida thijandriba anadriba asi aidi makhoisi ai khara thamoisida ai yabasi ai khara ngamjadi haitare oja thijan minasi chumi oja aduna thijan minasi afaba pot phuthoksi ai ki aram bu su ojana haibira o ojagi aram bu su aina hacha ke magi aram sain torna akhoi machen ji ko tengbang pina raga collaboration tawna raga aran ohi mayam do sum thokna raga phajaba pot on sum tha thoksi jini hauji manipur da india yi wena kwai de ki wange haina sum khanari ba mana khara gyanpit ewa saraswati sanma hai baje manipuri lon ki aiba amattan phangbangam dri
Asami Bengali ki Uriya Hindi ki Tamil ki city Ahum Mari Mangagi Loy na Pangak happening. Aduga Manipuri ay basing sina as ako'y Manipuri China sa awang batakal ay beside function da kada haina ko bangta da matay. Aduga awang batakal ga awang bataki manado amata pangpangam si makari marong gino. Booker Prize aina lady Commonwealth Prize aina lady sila amata pangpangam si kari marong gino. Sina tako di Manipuri China sa ado wang basing manung ta Chandri ay bas aina hainigi. Ado Chandri basi salhan na ba kita maka Ibanena iriba aikoina khara khona pham thok tabra aigi magi lejaba mayam du puthong na ka ta thok ta sen taw la hena wangba da in khat min na po khona pham thoki hai basini aigi aset pa thaja bachi oja asidai sida amutanga oja warobinuko aikoina aina hangyaningi sina hojiki every kaino sing akoigi literary sangstan haitare loop oidadi yam le ko koi progressive writers adigadi saite parishatagi hawrna sumaina manga tara kun yam I don't know mane si hen le ram adudai duda akoi chumna larik phongbagi natragana seminar akoi kaino singi madang da khanane na bagi kaino di maya ujai larik phongbagi adigadi akoi gi divorce palon to haitare ningsing numit common numit adugoi kayam di le aduga tasengna akoi literary works the serious point workshop kumba se oja workshop kumba natragana workshop haigada kari hairi bakhang akoi manipuri da ba natrag manipuri londa akoi gi asigi matang da akoi gi suppose film tang haisu film puthokningba kangogi tama khoi orientation course lei ko ja na thangai se mai masagi diploma natragana kaino oina kai hata degree akoi BSc natraga MSc tawba natraga su chumnagi mane certificate course natragana orientation course natragana workshop asigumba si kaya oja pangthok pasi ainadi ujadi adu asi lei bro ja natraga asi kamaina tawdi kamaina karamba phibam da leigi hoji hoji asigi matang sida literary oja khara ngasi degi chahi tara ki mamang adoi phongti workshop si atum ai to ko si atum thengnaki adagi ibagi matang jida khanna naina bagi workshop si khara thengnaki du chahi tara mukchi di hauji 2010 gi matung chwa si di masiga mari laina ba workshop si ai kaya thengna tre haina khal okay Hana Manipur tar benu bana sing sangstan literary sangstan ji yang kai ma tak lai gre mana di ayam ba sangstan sing gi mana ama natraga ani da wora chu ayam mana si pire ai ba singa adubu karam na I ga ki I ba si da kari changi kari khang ba tangai phati harbi ki patang ji da workshop chi di ito to hui tre an kale aina sum thena jaw da hana karam angan pamatam ko 2010 gi mamang oda da wari macha si karam tong I gani hai ba si ai thena ki ai chamang yak chaki NEZCC na silanga ga RN culture department government Manipur ko kusam da to ki da ai chamang yak ki state kala academy na sinba chumang le ka do ki ji matanga Tamakai workshop to I India New Delhi NSD National School of Drama na Tamakai mo drama iba si karam taw na igani kari macha yawan gani hai mi mata chita kasi workshop to ki madu ai isamak si yaw jaki ati EMMRC machina workshop to akogi film gi screenplay karam tawna igani haibig matang ta workshop to kusi ai yong jaki haiba workshop singa asidagi ina na bagi macha akoi aran ohi je khangna na bagi macha ji yam koi ko sangai ai koi na workshop to yaw ni mata oja singina ai koi ta takbira matam da hai ai koi na hauji na da ngangi ba sai je na ko na kan gani kamar kan ni kan ne mana da ngangi ji bo sai ji bo iba kan da te ma mun fa ba na ko participate na ko ki wakal so da si workshop se bo na da no ki ka sa ba to da na ko iba
ꯏꯔꯤꯕ ꯍꯤꯔꯝꯗꯨꯗ ꯃꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯛꯀꯅꯤꯅ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯍꯥꯏꯔꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯗꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯕ ꯑꯗꯒꯤ ꯁ꯭ꯇꯦꯖꯇ ꯁꯥꯟꯅꯔꯤꯕ ꯁ꯭ꯇꯦꯖ ꯂꯤꯂꯥ ꯏꯕ theater ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯣꯏꯅ ꯎꯠꯅꯅꯕ ꯅꯝꯅꯕ ꯐꯤꯂꯝ ꯏꯁꯀ꯭ꯔꯤꯞ ꯏꯕ script ꯋꯥꯔꯤ ꯑꯣꯏꯔꯒꯁꯨ ꯏꯕꯒꯤ ꯌꯥꯝ ꯈꯦꯠꯅꯔꯦꯕ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯏꯔꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏꯅ ꯏꯔꯛꯄ ꯃꯤꯗꯨ ꯑꯩꯈꯣꯏ ꯃꯨꯟꯅꯦꯕ ꯑꯗꯨꯒ ꯃꯤꯗꯤꯌꯥ ꯈꯔ ꯂꯤꯂꯥ ꯅꯠꯇ꯭ꯔꯒ ꯐꯤꯂꯝꯒꯤꯔꯥ ꯍꯥꯏꯗꯣ ꯃꯗꯨꯒꯤ ꯃꯤꯗꯤꯌꯥꯗꯨꯗ ꯀꯔꯤ ꯊꯥꯛꯆꯜꯂꯒ ꯆꯥꯅꯩ ꯍꯥꯏꯕꯁꯦ ꯈꯜꯂꯒ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯗꯨꯒꯤ ꯄ꯭ꯂꯣꯠ ꯑꯃꯁꯨꯡ ꯁꯤꯅꯔꯤ ꯑꯣꯏꯔꯣ ꯁꯦꯠꯇꯤꯡ ꯑꯣꯏꯔꯣ ꯃꯗꯨ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯈꯤ ꯑꯗꯨꯛ ꯐꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨ ꯅꯠꯇꯅ ꯁꯨꯝ ꯈꯪꯗꯅ ꯏꯔꯒꯗꯤ ꯄꯣꯠꯇꯣ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯣꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯋꯥꯔꯛꯁꯣꯞꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯏꯕꯁꯤꯡꯁꯤꯗ ꯄꯥꯡꯊꯣꯛꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯄꯥꯡꯊꯣꯛꯍꯟꯖꯅꯤꯡꯉꯤꯕꯒꯤ ꯃꯔꯝꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯤ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯔꯥꯏꯇꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯑꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯁꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯍꯧꯔꯛꯏꯕ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯃꯣꯏꯅ ꯅꯦꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯊꯤꯔꯨꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯒ ꯏꯟꯇꯔꯆꯦꯟꯖ ꯇꯧꯅꯔꯒ ꯋꯥꯈꯜꯁꯤ ꯆꯥꯎꯈꯠꯍꯟ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯋꯥꯡꯈꯠꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦꯅ ꯈꯜꯂꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯏꯎ ꯎꯕ ꯐꯪꯗꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯦꯡꯉꯕ ꯍꯧꯖꯤꯛ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯣꯏꯔꯣ ꯕꯨꯀꯔ ꯄ꯭ꯔꯥꯏꯖ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯟꯋꯦꯜꯊ ꯄ꯭ꯔꯥꯏꯖ ꯑꯣꯏꯔꯣ ꯈꯔ ꯃꯁꯛ ꯅꯥꯏꯕ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯤꯕ ꯑꯏꯕꯁꯤꯡꯁꯦ ꯆꯍꯤ 5-10ꯁꯦ ꯑꯌꯥꯝꯕꯅ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯤꯡꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯅꯠꯇ꯭ꯔꯒ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯔꯛꯑꯕ ꯑꯏꯕꯁꯤꯡꯅ ꯑꯌꯥꯝꯕ ꯐꯪꯉꯛꯑꯦ ꯃꯇꯝ ꯑꯃꯗ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯁꯦ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯏꯌꯥ ꯌꯥꯔꯛꯇꯕ ꯈꯔ ꯂꯩꯔꯦ ꯃꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯉꯁꯥꯏ ꯖꯣꯒ꯭ꯔꯥꯐꯤ ꯇꯝꯃꯛꯄ ꯅꯠꯇ꯭ꯔꯒ ꯑꯪꯀ ꯇꯝꯃꯛꯄ ꯅꯠꯇ꯭ꯔꯒ ꯍꯤꯁꯇ꯭ꯔꯤ ꯇꯝꯃꯛꯄ ꯑꯃꯗꯨꯅ ꯑꯩ ꯏꯔꯤꯕꯅꯦꯅ ꯆꯪꯁꯤꯜꯂꯛꯑꯒ ꯁꯨꯡꯈꯪ ꯈꯪꯗꯅ ꯄꯪꯏꯗ ꯏꯔ ꯃꯌꯥꯝꯗ ꯄꯪꯁꯤꯟꯗ ꯁꯤꯟꯅ ꯊꯣꯛꯂꯛꯄꯗꯨ ꯑꯐꯕ ꯄꯣꯠ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯑꯣꯖꯥ ꯁꯨꯝ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯩꯅ ꯋꯥꯍꯩ ꯑꯃꯇꯪ ꯀꯩꯅꯣ ꯃꯇꯥꯡ ꯑꯃꯇꯪꯒ ꯄꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯀꯥꯗꯃꯤ ꯗꯤꯜꯂꯤꯒꯤ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯆꯪꯈꯣꯜꯂꯕ ꯂꯨꯞ ꯍꯥꯏꯇꯥꯔꯦ ꯁꯪꯁꯊꯥꯟ ꯂꯤꯇꯔꯦꯔꯤꯒꯤ ꯑꯣꯏꯕ ꯑꯁꯤꯒꯤ ꯊꯧꯄꯨꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯚꯦꯅꯔꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯦꯁꯤꯗꯦꯟꯕꯨ ꯑꯣꯏꯔꯣ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯗ ꯑꯣꯖꯥꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯕ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯇꯋꯥꯔ ꯅꯠꯇꯦ ꯑꯇꯣꯞ ꯂꯨꯞꯁꯤꯡꯁꯤꯁꯨ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯑꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯑꯇꯩ ꯁꯣꯏꯅ ꯃꯁꯤ ꯈꯨꯃꯥꯡ ꯑꯩꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯁꯨꯝ ꯍꯥꯏꯕꯁꯦ ꯎꯕꯗ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯂꯤꯇꯔꯦꯔꯤ ꯁꯪꯁꯊꯥꯟꯁꯦ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯌꯥꯝꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯣꯏꯁꯤ ꯑꯔꯩꯕ ꯈꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇꯣꯅꯤ ꯈꯜꯂꯒ ꯊꯕꯛꯁꯤ ꯇꯧꯅꯔꯝꯕꯅꯤꯅ ꯍꯧꯖꯤꯛ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯁꯤꯡ ꯌꯥꯝꯃꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯇꯨꯡꯃꯥꯡ ꯀꯌꯥ ꯌꯦꯡꯗꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯨꯝꯕ ꯃꯈꯣꯏꯅ ꯀꯔꯤ ꯍꯦꯜꯂꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯗꯅ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯣꯏꯁꯨ ꯑꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯏꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯄꯒꯨꯝꯕ ꯃꯥꯟꯕ खर उरपदगी यामना चंग लाउना मथौ तौरबा संस्थान खरजु तुमिन लैरपगी मवों खरम उरे ओके थबक्सी मथौची इथौ तौरक्तरा अदुना मसिगी मतांगसिदा अइना निंगसिंगजनिंगबा अमखगले कुइद्री साथौ लुपना नाउरेम बीरेंद्रजिता
award pibai matang da Birendrajit ki magi speech ta hot man hai ki ba male mm yam phajai kayam phajai hojik Manipuri saiti api ma si kana na oi ki mm kana na Manipuri saiti si bu mamai chumpiri ki mm aina honing ba mai ki je pang hon do honara bra mm masimatang mayam thijin minaba mathau tai ana Birendrajit ki speech tam yaw ki ba masi yam phajaba yamna artha lei ba mm ni haina lojai ai ki mota mm madu Birendrajit na hairi basi loina khanga ba matungta yamna artha chen hair ani ana lojai okay masi ta ai ki mota okay hoi oja adu oiragasu akoi ngasai pamjaruba kaubani ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯥ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛꯁꯣꯞꯀꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅ ꯑꯣꯖꯥꯒꯤꯅ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯁꯤꯅꯦ ꯑꯩ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯥꯕꯤꯕ ꯂꯩꯔꯒꯗꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯁꯤ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯔꯨꯜ ꯑꯃꯈꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯂꯩ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯂꯩ ꯇꯁꯦꯡꯅ ꯑꯇꯩ ꯀꯔꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯂꯩꯕ ꯈꯪꯗꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯙꯅꯃꯟꯖꯨꯔꯤ ꯗꯤ.ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯀꯔꯝ ꯇꯧꯔꯤꯕ ꯑꯩ ꯑꯅꯧꯕꯅꯤꯅ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯃꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯁꯕꯖꯦꯛꯁꯤ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤ ꯐ꯭ꯔꯣꯝ ꯗ ꯄꯣꯏꯟꯠ ꯑꯣꯐ ꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯑꯣꯏꯔꯣ ꯀꯣꯂꯦꯖꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯌꯨ ꯃꯁꯤꯗ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯄꯥꯔꯠ ꯑꯣꯐ ꯗ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯈꯔ ꯂꯩꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕꯗ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯦ ꯃꯊꯪꯗ ꯗꯤ.ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯦ ꯃꯊꯪꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯦ ꯃꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯤꯁꯤ ꯂꯣꯟ ꯁꯥꯍꯤꯇ꯭ꯌ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯕꯤꯔꯤꯕ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯖꯤꯛꯇꯪ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯊꯥꯛꯁꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯊꯥꯛꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯤꯇꯔꯦꯆꯔꯒꯤ ꯏꯍꯧ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯃꯥꯟꯅꯅ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯐꯥꯎꯗ ꯍꯟꯊꯍꯧꯔꯦ ꯍꯥꯏꯕꯁꯤꯒꯤ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯅ ꯑꯩꯈꯣꯏꯅ ꯍꯟꯊꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯐꯨꯒꯠꯄ ꯌꯥꯒꯗꯒꯦ ꯀꯔꯤ ꯗꯤꯚꯥꯏꯁꯁꯤꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯑꯁꯤꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯒ ꯈꯖꯤꯛꯇꯪ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯂꯩ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯉꯛꯏꯕꯁꯤꯗꯤ ꯂꯤꯇꯔꯦꯆꯔ ꯈꯛꯇ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯉꯛꯏꯁꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯅꯧ ꯑꯅꯧꯕ ꯊꯤꯑꯣꯔꯤꯗꯒꯤ ꯇꯦꯛꯅꯤꯀꯦꯜꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯃꯈꯜ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯂꯥꯛꯏ ꯅꯣꯡꯃꯒꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠ ꯆꯩ ꯄꯣꯠꯊꯣꯛꯁꯤꯗꯁꯨ ꯑꯉꯛꯄ ꯑꯅꯧꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯤꯇꯔꯦꯆꯔꯗ ꯄꯨꯁꯜꯂꯛꯄꯅꯤ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ ꯐꯤꯂꯣꯁꯣꯐꯤꯒꯤ ꯄꯣꯠ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏ ꯁꯦꯟꯇꯔ ꯍꯥꯏꯕꯁꯤꯅ ꯂꯤꯇꯔꯦꯆꯔꯗ ꯄꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗ ꯍꯤꯔꯣ ꯀꯀꯥꯁꯦ ꯑꯅꯤ ꯁꯨꯒꯠꯂꯛꯄ ꯑꯍꯨꯝ ꯁꯨꯒꯠꯂꯛꯄ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯁꯤꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯈꯤꯕ ꯃꯇꯝꯁꯤꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯥꯡꯒꯥꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯥꯡꯒꯥꯜꯁꯤ ꯍꯤꯔꯣꯅꯦꯅ ꯂꯧꯋꯦꯕ ꯁꯤ ꯃꯅꯤꯄꯨꯔꯤ ꯅꯦꯁ ꯁꯦꯟꯇꯔꯅꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯧꯔꯝꯒꯅꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯥꯡꯒꯥꯜꯁꯦ ꯕ꯭ꯔꯤꯇꯤꯁꯔꯁꯤꯡꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ
hero oina lorom moiba bad oina lorom moiba villain oina lorom moini antagonist oina adunadi ngasagi aw yengu riba kangluk tugi matungina natraga mioi sing tugi matungina center se ani natraga ohum thokpa yai interpretation je sma thora ano bone ba center je center de akoi se ka center akoi je adu centric akoi manipur da naga centric mitai centric pangan centric kuki centric ka kana lai je center de laki bone ba ano ba theory ne ba sma ano ba theory ma ya matang pusala ga literature da hapsel gi ba masih ke yang namu tangga kai Manipuri literature si masih ke mana na cepang ngamna ba kari hapsan ba kari makong shomba darkar oi ba ke hai ba si lanai changstar amana anina to bute ni khara wa ga train khali university kumba amana yam phajana study to raga koi gi research sinda study to laga ma to or pachin tu men sem ba khara kom na thokadra hai ba ki thaja ba le che ei Now, aduga oja hangjaningi se ngasagi Assam University kra thapto khreko aduga Imphal da leiriba Manipur da leiriba university ani ADM ga koi Manipur University asida leiriba oja sing su oja cultural university su yoksala cultural university su leire to asigum university da leiriba oja sing na tagal thobuel oriba na tragana oja oriba ai masleida makoi na dai to se la hunjaning ba makhabe na traga di makoi manana se pangam da si where is the problem asigi apan basic leibra na tragana makoi na khanda ba wat padagi na institution asigi oja gi oiba wakhanda ojana ana khanja bhatra ojana ai gi mo oiba da di makoi si cholom da wakhal si kaya tang da barakar no pangu u ba phangte aina oi hanjaning pa ki wani masi akoi sahitya parishana oro narol sahitya premina natraga writers forum na natraga cultural forum na natraga kanona akoi ge literary society na sahitya academy da khanga ba manga che makoi sina society academy ga tanaraga makoi sahitya academy de gi lawo ya ba mateng khara lauraga tawraga chu khara phawda men khat pa ya gadra hai ba ki thaja ba su lei maru na ti university singa thami ai gi thaja ba ti chumi oja kaina de hujiki university sing sida leiriba oja naha su sodena yarang wani makoi da su sodena ko oja na haiba technique haigadra akoi gi narrative ki ba narration gi technique si makhan gi koi film da su akoi gi time frame na koi gi makhan gi experiment oiba film su ji puthore idana science fiction amama admaina wari mata da su yanar jam adu dagi di oja na haiba seasonary ba different protagonist makhan matam gi matung na hong baki matung na ano ba theory tholai ano ba kui tholai aduga mari leinana akoi gi hoji practice ta leiriba ai ba sing siga tanaraga punna workshop ona tawba akoi Dhaka da bhawda tawi moi Bangla Academy ga Dhaka University punjala ko ja singna putoga workshop na tagana koi gi anoba angang singi aba angang sing na haron singi puthokba de angang si go na children writer singi workshop tawba asigumba kaino si Manipur khara wadna ui adu tungda mathangda ataisu kaino ora kadana kala ojana khara budi thambile aduga mathangda sigi matang sida aina nixing jar pam phale leire hati kaino si khogi charak chan thiam ji naha wori ba yamna energetic jut sing chi ke yamna pul mana jut sing chi da inspire ta ka ano ba tabak si matang di pakai aina ubada akoi chwai no thaja da ba ubi da ba khangbi da ba ma no ko ni do ma ke eman object di yamna shaw action na yamna kana ga do ba hirong krati charasan thiamna som pai khan la ibra hai ba gi chakta ma di chawra pa ma di use yam nungaijare oja sigi matang da bari leinaba akoi gi oja sing adagi thoburel sing aduga institution sing sigi kai hatare chairman natragana din oiba professor oiba natragana koi keno sing sangstan ba koi loop sing sigi content chi mukta ge tai oja idi sum tajari du ojana network network phar ko tam da sum changhan biro na yari ba makai di
하이비 오자. 프리티비기 안나우바 여울가 로이나나 짤방나나 헛나가다버니 하이버시 양간나 마시다 타자바 탐자이 마도기 마tung 인방나나바 라이터싱시다조 마탐마탐기 와초 kumba si pangtuoka ano idea kaya marum kanghan ba mathaw tai haibasi ai ache pa thajaban 오케이. 오자 이시 따비꺼. 에인 하자리세. 따비 봐 오자. 헬로. 헬로 오자. 오자기 네트워크 세 목손다 크레. 오자 나 그리고 따비라가 대충 닝킹 비로 거의 좀 카나람 리버시 Manipuri literature na taga Manipuri sahitya Manipuri corridor si karam na sakol hanba yani asigi matangda university singi rules su yamna lei aduga loina na akoi gi sahitya gi loop haiga tai oja sum bai di tajai oja gi network se kara shon bana taurin hello oja sum tai ai di sum tajai oja oja gi network se kara shole aduna sum kenoina puthok jarakpani ni phangdaba male ai gi oja idi sum tajari sum haibiu ni phangni gero oja sum tari hello oja sum ngajari karigumba keno leiragadi mathang sum akoi yengsi oja gi translation work khara su leire ai asida sum uthok jarakke kenogi amambak khamnung lambi akoi gi yana ba ai sidam tharangera Okhil Mohan Patnaik Manipuri da handokpana oja Nabakumar Nongmeikapam na handokpani asumana oja na oja tabi la bro ji kanai yokrage pawsi paw le hello oja ta bro hello asi maina tawna oja na handokpa akoi yamna maming leiraba India gi maming leiraba atop lon gi keno handokpa khara sulera de hoji keno gi ama khakna keno kai hatare ano pa oja na uthorobadi adum ui adu oja ina sum keno translation da tanga ke tawbani translation gi work si matang su khara haibiu tarabo oja hoji ओजागी नेट से खरा फब वाटपना अकोई टेक्निकल खरा प्रॉब्लम ओय मयाम सुम ngaibio ओजागी कनो से खुदोंग चाबगा होजिक मथंगदा ट्रांसलेशन गी मतंग दसु ट्रांसलेशन तौबद करी करम तौबा अजुगी मतंग दसु अकोई सुम उच्चारकनी तौबतबु ओजागी नेटवर्क से सोनबना अइना सुम साइट ता ओजागी कनो सी पिक्चर से थमगा सुम हाइजबनी ampu urakta pasi daninge konse tu tarakta pasi Maya da wani ओजागी swada tenjela chroda ओजा ताब्रो इन हारी से konjen so mata tadre ओके ओजा जियंग सिंह हक्तंग इंटरनेट वर्क से फरबा जियंग से फरगदी अकोई सुम कनो तरके दुगा लोइना ना ai kenogi akoigi keno kra This is utsa the tarake akoigi keno sida leiba unstable internet connection internet connection ni khara wana thukpana router if you are on Wi-Fi khara wana thoe duna ai sum hakki ojagi network si yengbu oina oh tare amuk tare sorry oja koi ai keno si network si yengbu na sum ngai rambani ओजागी अति अतोपा कनो सुखरा थोरके ना खलम बतो एनीवे दो कैंसिल तौ जरगे अदुगा हुजिक मरो ओइना अकोई कनोगी हाक नेटवर्क फडिंगै सिका ट्रांसलेशन वाकी द लंबेन सिदा मुक लाक्चगे ओजा ट्रांसलेशन गी मतंग सिदै सिदा एना पमजनिंग बना अकोईगी कनोसे कई हतरे बांग्लादेश दसु अदुगेदी इंडिया दसु ट्रांसलेशन जी कोइना बांग्लादेश ना बेंगोली लोन द तनी इंग्लिश तगी मरो ओइना हंदोई इंग्लिश तगी aduga hoji nauna atopa lon haidar japanese bu oiro spanish bu oiro chinese tagi ate atopa lon oi aduga fauna lon di english tagi oina tawi
ꯈꯖꯤꯛ ꯑꯃꯅꯤ ꯈꯛꯇꯤ ꯁ꯭ꯄꯦꯅꯤꯁ ꯈꯪꯕ ꯅꯠꯇ꯭ꯔꯒꯅ ꯖꯔꯃꯅꯤ ꯈꯪꯕ ꯐ꯭ꯔꯦꯟꯁ ꯈꯪꯕ ꯑꯩꯈꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯌꯥꯝ ꯃꯁꯤꯡ ꯊꯤꯕ ꯌꯥꯏ ꯃꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯇꯥꯃꯤꯜꯗꯒꯤ ꯗꯥꯏꯔꯦꯛ ꯇꯥꯃꯤꯜꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯤꯟꯗꯤꯗꯒꯤ ꯗꯥꯏꯔꯦꯛ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯕꯦꯡꯒꯣꯂꯤꯗꯒꯤ ꯗꯥꯏꯔꯦꯛ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯊꯣꯛꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯇꯥꯃꯤꯜꯗꯒꯤ ꯏꯪꯂꯤꯁ ꯏꯪꯂꯤꯁꯇꯒꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤꯗꯒꯤ ꯏꯪꯂꯤꯁ ꯏꯪꯂꯤꯁꯇꯒꯤ ꯃꯅꯤꯄꯨꯔꯤ ꯑꯗꯨ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯤꯁꯤ ꯏꯪꯂꯤꯁꯇꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯄꯅ ꯑꯌꯥꯝꯕꯅꯤ ꯗꯥꯏꯔꯦꯛ ꯍꯤꯟꯗꯤꯗꯒꯤ ꯍꯟꯗꯣꯛꯄ ꯑꯃꯅꯤ ꯂꯩꯔꯦ ꯕꯦꯡꯒꯣꯂꯤꯗꯒꯤ ꯍꯟꯗꯣꯛꯄꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡꯗꯒꯤ ꯗꯥꯏꯔꯦꯛ ꯍꯟꯗꯣꯛꯄꯗꯤ ꯈꯔ ꯋꯥꯅ ꯎꯏ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯋꯥꯔꯛꯀꯤ ꯃꯇꯥꯡꯗ ꯍꯪꯖꯅꯤꯡꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯆꯪꯉꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄꯁꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄꯁꯤ ꯕꯦꯡꯒꯣꯂꯤꯗꯒꯤ ꯍꯟꯗꯣꯛꯑꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯊꯪꯗ ꯍꯤꯟꯗꯤꯗꯒꯤ ꯑꯃꯨꯛ ꯍꯟꯗꯣꯛꯅꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯍꯟꯗꯣꯛꯅꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯍꯤꯟꯗꯤ ꯑꯅꯤꯁꯤꯗꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯗ ꯕꯦꯡꯒꯣꯂꯤ ꯈꯪꯕ ꯃꯤꯁꯤ ꯄꯪꯌꯥꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯍꯥꯟꯅꯗꯤ ꯕꯦꯡꯒꯣꯂꯤꯁꯤ ꯆꯥꯡꯆꯠ ꯑꯃꯗ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯉꯝꯃꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯕꯦꯡꯒꯣꯂꯤꯁꯤꯗꯒꯤ ꯌꯥꯝ ꯍꯟꯗꯣꯛꯑꯝꯕꯅꯤ ꯍꯤꯟꯗꯤ ꯈꯪꯕ ꯃꯤꯁꯨ ꯌꯥꯝꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯤꯟꯗꯤ ꯈꯪꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯈꯔ ꯍꯥꯟꯅꯒꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯈꯔꯗꯤ ꯍꯟꯊꯔꯦ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯌꯥꯎꯕ ꯃꯈꯣꯏ ꯈꯔꯅ ꯍꯤꯟꯗꯤꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯍꯟꯗꯣꯛꯏ ꯏꯪꯂꯤꯁꯇꯁꯨ ꯍꯟꯗꯣꯛꯏ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯏꯪꯂꯤꯁ ꯂꯣꯟꯗꯒꯤ ꯍꯟꯗꯣꯛꯏ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯏꯂꯥ ꯃꯖꯅꯨ ꯑꯃꯁꯨꯡ ꯑꯇꯩ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁ ꯂꯣꯟꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯏꯇꯔ ꯀꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯐꯣꯡꯈꯤꯕꯁꯤꯡꯗꯨꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯟꯗꯣꯛꯑꯒ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯀꯝꯄꯥꯏꯜ ꯇꯧꯖꯕꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯟꯗꯣꯛꯆꯈꯤꯕꯁꯤ ꯑꯣꯔꯤꯌꯥꯒꯤ ꯂꯣꯜ ꯑꯃ ꯃꯣꯏꯅ ꯏꯪꯂꯤꯁꯇ ꯍꯟꯗꯣꯔꯛꯄꯅꯤ ꯍꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯏꯪꯂꯤꯁꯇꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯝꯕ ꯈꯥꯝꯅꯨꯡ ꯂꯝꯕꯤ ꯏꯪꯂꯤꯁꯇ ꯕ꯭ꯂꯥꯏꯟ ꯕꯦꯂꯤ ꯍꯥꯏ ꯑꯗꯒꯤ ꯑꯍꯨꯝ ꯁꯨꯕ ꯂꯥꯏꯔꯤꯛꯁꯤꯅ ꯅꯥꯒꯥꯂꯦꯟꯒꯤ ꯅꯨꯄꯤ ꯑꯏꯕꯤ ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠꯇ ꯆꯥꯎꯈꯤꯕꯤ ꯑꯗꯨꯒ ꯁꯤꯂꯣꯡꯗ ꯃꯇꯝ ꯀꯨꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯤ ꯇꯦꯝꯁꯨꯂꯥ ꯑꯥꯎꯒꯤ ꯂꯦꯕꯔ ꯍꯦꯠ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯤ ꯃꯥꯅ ꯏꯪꯂꯤꯁꯇ ꯏꯕꯅꯤ ꯏꯪꯂꯤꯁꯇ ꯗꯥꯏꯔꯦꯛ ꯍꯟꯗꯣꯛꯄꯅꯤ ꯏꯪꯂꯤꯁꯇꯒꯤ ꯑꯗꯨꯝ ꯍꯟꯗꯣꯛꯄꯅꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯍꯟꯗꯣꯛꯆꯈꯤꯕꯗꯨꯅ ꯃꯩꯊꯤꯂꯤ ꯂꯣꯟꯗ ꯒꯪꯒꯥꯄꯨꯇ꯭ꯔ ꯍꯥꯏꯅ ꯏꯕꯅꯤ ꯑꯩꯈꯣꯏ ꯃꯟꯃꯣꯍꯟ ꯁꯍꯥꯒꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯅꯤ 2009ꯗ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯟꯗꯣꯔꯛꯄꯗꯒꯤ ꯑꯩꯅ ꯏꯪꯂꯤꯁꯇꯨꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕ ꯌꯥꯝꯅ ꯅꯧꯕꯗ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯂꯣꯟꯒꯤ ꯑꯄꯥꯍꯤꯟ ꯁ꯭ꯅꯦꯍꯤꯗꯥ ꯇꯥꯃꯤꯜ ꯂꯣꯟꯗ ꯏꯪꯂꯤꯁꯇꯅ ꯃꯥꯏ ꯐꯥꯗꯔꯁ ꯐ꯭ꯔꯦꯟ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯟꯗꯣꯔꯛꯄꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤꯗ ꯑꯃꯨꯛ ꯍꯟꯗꯣꯛꯆꯕꯅꯤ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯏꯪꯂꯤꯁ ꯂꯣꯟ ꯇꯥꯔꯦ ꯑꯗꯨꯒ ꯍꯟꯗꯣꯔꯛꯄꯒꯤ ꯃꯑꯣꯡꯁꯤ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯒꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯃꯉꯥꯁꯤ ꯍꯟꯗꯣꯔꯛꯄꯗ ꯊꯦꯡꯅꯖꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯆꯠꯅꯕꯤꯗꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯇꯕ ꯌꯥꯎꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯔꯛꯄꯁꯤꯗ ꯌꯥꯝꯅ ꯋꯥꯕ ꯈꯔ ꯂꯩ ꯁꯝꯅ ꯍꯥꯏꯕꯗ ꯀꯜꯆꯔ ꯈꯦꯠꯅꯔꯒꯗꯤ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯌꯥꯗꯕ ꯂꯩꯕ ꯁꯥꯏꯗꯒꯤꯗꯅꯤ ꯆꯨꯝꯅ ꯀꯝꯃꯨꯅꯤꯀꯦꯇꯤꯞ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯨꯝ ꯑꯥꯔꯊꯗꯨ ꯃꯤꯟ ꯇꯧꯅꯕ ꯍꯟꯗꯣꯛꯈꯤꯕꯗꯨꯅ ꯌꯥꯝ ꯆꯝꯅ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯇꯔꯦꯔꯤ ꯋꯥꯛ ꯑꯃ ꯍꯟꯗꯣꯛꯄꯗꯤ ꯃꯗꯨꯅ ꯌꯥꯗꯕ ꯈꯔ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯌꯥꯝ ꯆꯝꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯑꯌꯨꯛ ꯑꯩꯅ ꯍꯜꯂꯨꯕ ꯌꯥꯕ ꯍꯧꯅꯗ꯭ꯔꯦ
no aduna aina hanba matamda masi kama hange hai dum tamda ngasai matang situation tu gi matungda Manipuri gi chatna pirong da puchala handu good morning hai besi lambi to ga di kadai upidorino kadai japidorino ka chabi ra pro na traga kan hai na solom halle good morning besi Manipur da good morning je ada direct hanba ya da bakar le asikomna wahai mata atai da jo Manipuri da direct hanba ya baมันเลยแต่ว่าให้สยามเทียนอะไรตามินล้วนละเสตามินกิจเนี่ยพิธาพยมชุนนัตบะลุงกรีชุนนัตบะโอ้ยอังโอพีมันนะเยชันบะเยควางกับเยละท่านเด็กของนักไทยนะดูว่าเชียดตัวมานิปุรีเดมตัวก็ไม่น่าหันกันดังไอ้มันนั่นแหละท่านข้างๆเด็กก็มาคุยรู้ตัวนัทธรรมก็กูบอกเด็กมันนุ่งจะตามมีลูกภาษิณสิ่งนั้นบ้างสิ่งอะไรฮัลสิ่งนั้นบ้างสิ่งนั้นสิ่งนั้นโมไอ้น่ะวันที่ฮัลตั้งอยู่ในสมัยนั้นเที่ยงมาคุยกันแล้วที่เราไปอยู่ที่นั่นก็ที่ว่าภายเรียนหายมาคุยกันระหว่างใช้เสียงเรียนซ้ำกับยอมเนี่ยภายเรียนทากีทักไทยชิดาไอ้คุยที่ไล่ไว้ครับว่าอีป้าอีผู้สิงมาไฟสิงป้าสังเกตอีไปได้แล้วก็อาทิตย์ชิดาคุยไปตรงนั้นเลยมาคุยมาจินจักตัวไอ้คุยน่ะถามง่ายดีแบบนี้มาคุยมาจินจักถามว่าง่ายดีแบบนี้ไอ้พวกว่าพ่อมาไม่ยอมเนี่ยมาที่ไอ้น่ะหันบ้ามาทำได้ภายเรียนที่ท่าไทยหันเลยมันเดียวกันไอ้คนมันนี่พูดกันเชื่อกันสารนั่นก็มองได้ลังบันตาระพนที่ท่าไทยนะฮัลเลยชุดสินฮัลลักเป็นว่าจ้ะชุดสินฮัลแบบ cultural context อาศัยตอนนั้นไอ้คนที่ culture สิได้ยาริงไอ้ผู้ศิลป์น่ะพวกคนน่ะว่าไอ้คนที่ไล่เข้าตาไอ้คนที่ culture ไอ้คนที่ไล่ตัวตาคู่แต่ไล่ละว่าพูดสิแต่ผู้ศิลป์น่ะว่าไอ้คนน่ะเจ๊ว่าอะดูนะก็ที่อาร์ธดูปีไปงั้งมวยแต่ว่าไอ้น้องจะได้จะคิดตัวภายเรียนที่ทักทายได้ไอ้คนที่ไล่ไว้ครับอีบ้าตัวสิ่งที่มาทวายตัวนะมาคุยมาชินจักทาร์ก็สิ่งง่ายตัวนะอาทิตย์ตัวไปตัวนั้นไล่ให้เราก็ที่ชอบลงนะอาบ้าสิ่งละคารีนู้นเนี่ยมาหน้าให้ดีจีบนะเราเช่นบังคับมารู้เองสมัยตอนนั้นก็ใช่ที่ไม่ที่ลีกีแต่สมัยคุยกี่จันนบีดูไอ้คุยรวมกับผู้ชนะนะพอคนในนักเรียนกี่เตรียมชุดละเอากี่จิจูไอ้คุยกี่จันนบีสิดาผู้ชนะนะพอคุยมากกี่จะก็ได้ว่าจะมารู้เนี่ยจริงแล้วมาลักกี่วารีเนี่ยตอนนั้นเราคุยมาในปุ่นกี่จริงแล้วมาลักสิดาจันนบีบ้าจันนล้วนจะไม่ยามจีโอ้ยนะไอ้มาสิผู้ชนะนะพอคนนั้นเจ๊บางทีคุยกี่ atmosphere สิดาผู้ชนะเท่ากันที่apaผู้ชนะป้าผมไม่ต้องจ่ายอาร์ตตัวข้างบนนั้นแต่การเอามันหายนะบ้เลยนั่งนั่นบางตัวกันนั้นหันตัวผมทำแต่ยามนั้นนิ่งตั้มบัลลอร์นิ่งตั้มบัลลอร์แบบพริ้งตั้มบัลลอร์หันตัวก็ที่ออริจินัลตัวที่ทับตัวเลยตัวกันเอาเนาะจับมาชักตัวในเนื้อแบบพังกระรวยนะอูแบบพังกระรวยนะกันเอาเนาะหายดีเดียวก็ใช่ไอ้นั่นหันตัวอีแบบพูดสิเด็กที่พูดว่าออริจินัลมาสักที่พังไว้ಅದು ಪನ್ನಬೈನ ಹಂತುವಗದಿ ಅಪೋಚಿ ಓದಿ ಕನಾಗುಂಬ ರಿಸರ್ಚರ್ ಅಮನ ಫಜನ ಮೈ ಒರಿಜಿನಲಿಟಿ ದು ಫಂಗೆ ಹೈತಾದೆ ಹಂತುವ ಪಪೋತಗಿದಿ ಫಂಗ ಮೈ ಒರಿಜಿನಲ್ ರೂಲ್ ದ ಸಲ್ಲಗ ಥಿಬಂ ಥು ಈ ಮಕೋಗಿ ಕಲ್ಚರ್ ದು ಲೋಯಿನನ ಶಿವಮದರಿ ಐನ ಥಂಜರಿ ಬಚ ಅದುಗ ಮಸಾಗಿ ಐನ ಸೊಂದ ಪಂಜನಿ ಬಂ ಖಕ್ಲೆ ಕಮೈ ಕರಿನೋದ ತಾಮಲ್ಕಿ ಚನ್ನಬಿಸಿ ಕೊಯ್ ಮಣಿಪುರಿಗೆ ಚನ್ನಬಿಸಿಗ ಚಾಮದ ಚನ್ನನ ಲೆರಮೆ ಅದುಕಿ ಮತಿ ನಕ್ಷನ ಲೆರಮೆ ಇಸಿಂಗ್ ಜಾಬಾ ಖೋಟ್ಪಾ ಮಿಂಗೋ ಇಮುಂಗ್ ಮೊನುಂಗ ಚನ್ನಬ ರೋಜ ಕೋಲಿಕ್ ಪೇಂಗ್ಬಾ ಪಿಯು ಪಿಜಾಂಬಾ ಓರೋ ಮನಿ ಐ ಅಂಗ ಪುಂಗ ಇಮಸಿ ಮಣಿಪುರಿ society 지가 tamil society 지가 aduki mati manungsi nಕ್ಷನ ಲೆರಮba jam mana ba masakar uropas da ai jam ngak pakar yawi madu magni ai na masi hantok secretary adida
masigi mataksida masina number 2 wiki ko na toksa tamil lungi toksa Okay. adigi ahan batana kamai togeta saki iriba tamil gi ai basi magi wari masasi kamai togeta magi punchi da hau prapa memoir tu hau prapa punchi wari gi mati tu wari masawina itopone angakone memoir ju i masawina itopada mahau phajana piba ngamba ise angakone ba masigi mahau manipuri sahitya da pusilni ngakpadagi ai masi thoina hantuk chati bani ani subatana ngasagi culture da yamna manarambado madu utning badagi aduna ai motadi hantorpa khuding maksi ai khoki lor culture masida susin la bang ngabna ba ai khoi ki lai hau sila sana na ba bongda ha to ko sina kwai de gi henna phai hai ba si ai ki thaja bi ni adu si matang sida ko lai ki dra oja madhubir na hairam ba amakhak lai Raskumar Madhubir man hairam bi kamai ha ge da singhuma se England dadi yamna paraba chinchak amane ana mamula kwandam da chenghum thongu hairagadi mangonda piriba kanosi ikai kumda base aduki matik wangkre adubu Italy dadi chenghum thongu hairagadi hu bijasi haiba ka chamane haiba amale adam lam dugi matung England dana awang ba thaktai kai kumda ra Italy dadi masisi Domina halau rezi hai neba maram di Italy dadi cengkum jaru ni si ayam manusia. Moi atmosphere tu bersana dah. Alba adu ka amarum dah madhubir na hairam besi tak kamai hai. I welcome you Wambi hai bace England kumba Russia Japan China dadi biya ba. I welcome you Wambi. Afrika kumba South India kumba yam sabam pam si dadi I welcome you Wambi hai bace phajal lola ne. Hai ba amale. Aduna mapam tugi matuna sana bacita bota bani hangeda bani hairam ba male ai matu su ai yam phajana ai loksinje okay hai bi oja oja tabro in hari se oja okay ai battery ju yang lo la iya okay oja losanjarani thank you very much akoi matam su sanga dor su akoi ngasi gi kano se ka ga puthok chu ayam oja da khangning नंतर ओजागा तानानिंग बा मयाम सु लई तुंग मथंग दसु सोदना लाकनी तवतो वई ट्रांसलेशन गी केनोसी लाकपनि आसी असिमतंग गी पंजाय को जा जस्ट शॉर्टली कोई गी ट्रांसलेशन गी सु पॉलिटिक्स अमले कोई अनुवादक नत्रगना कोई हंदोक ओई सिंगी ओजाना थबिरी बदुन इचम चमना इसागी ओइबा पामजबा नत्रगना कोई कल्चरल कॉन्टेक्स्ट मानरबतगी पामना हंदोकना अदुग इंस्टीट्यूशन सिंग सिना मणिपुर यूनिवर्सिटी बो और नत्रग इंडिया गी गवर्नमेंट सिंग सिना नत्रग साहित्य अकादमी न बो ओरो मकोइना हंनिंगबा नत्रग हंदो उवाइना हाइबा केनो मतंग मखोगी ओइबा तोंगानबा पॉलिटिक्स हाइगा मखोगी ओइबा तोंगानबा पांदम अमले असिगुमबगी मतंगददी ओजा करी हाइनिंग असि चुमब्रा सिगुमबसि लेइब्रा हंदोक लोइसिंगदा मसी आई मतु आई गोंदा आइडिया के लेख्रो जा मतु okay asisu anova keno mani akoi suppose akoi mamangai da hairagana Soviet Russia leidingai matamda makoina makhogan pangalingai da Soviet Russia gi atau ke hat apa moi keno sing loina ati atopolona Bengali da boro Hindi da boro Urdu da boro panghan handuan ba magi philosophy magi keno du ken hal maina usis na su akoi American gi keno magi da gi su information service na su makoi gi American literature hai tar ko hangai gi adumaina keno to wisi sum lei translation gi su tongan ba politics amadi sum lei ko ja adu magi kharadi tawti to honninge aduna Manipuri Mirror ai mota hai bi waja tari university na tawje akoi ki university ki Manipuri department sina makoina ano ba lai makhal kaya paru drakasu English department ga kusam daraga akoi Manipuri literature sita yana kana to ba kari lai no ba laiki hai ba si English department ga Manipuri department natra Hindi department kara si pau si phauna raga adu gum lai sing du project oina idaraga sisi lai sing je hantu oina khara hantu hanning bagi apamati yamna lai
ꯍꯣꯏ ꯑꯗꯨꯁꯨ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯒꯤ ꯑꯇꯣꯞꯄ ꯂꯣꯟꯗ ꯍꯟꯗꯣꯛꯄꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯁꯟꯗꯣꯛꯄꯒꯤ ꯑꯣꯏꯅꯗꯤ ꯄꯥꯟꯗꯝꯗꯗꯤ ꯐꯖꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯏꯕ ꯅꯠꯇ꯭ꯔꯒ ꯑꯄꯥꯕꯁꯤꯡꯗ ꯌꯧꯍꯟꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯂꯤꯇꯔꯦꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯂꯣꯏꯁꯤꯡ ꯑꯣꯖꯥꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯌꯥꯝ ꯃꯊꯧ ꯇꯥ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯣ ꯑꯇꯩꯁꯨ ꯍꯦꯟꯅ ꯍꯟꯗꯣꯛꯄꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅꯕ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯟꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯕꯦꯡꯒꯣꯂꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯒꯥꯔꯁꯤꯌꯥꯒꯤꯕꯨ ꯑꯣꯏꯔꯣ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯀꯣꯟꯇꯤꯅꯦꯟ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯟꯗꯣꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯁꯥꯒꯤ ꯃꯣꯏ ꯑꯐ꯭ꯔꯤꯀꯥꯟ ꯂꯣꯟ ꯅꯠꯇ꯭ꯔꯒ ꯏꯁꯄꯦꯅꯤꯁ ꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯃꯦꯔꯤꯀꯥꯟ ꯂꯣꯟ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎꯗ ꯐꯪꯕ ꯉꯝꯃꯤꯕ ꯑꯗꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯄꯥꯕꯁꯤꯡꯗꯁꯨ ꯃꯄꯥꯟ ꯂꯝꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤ ꯆꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯟꯗꯣꯛꯂꯣꯏꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯍꯟꯗꯣꯛꯂꯣꯏꯁꯤ ꯌꯥꯝꯅ ꯋꯥꯠ ꯃꯥꯟꯅ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯅꯤ ꯃꯁꯤ ꯍꯟꯗꯣꯛꯄꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯅꯤꯄꯨꯔ ꯑꯗꯨꯕꯨ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯍꯧꯖꯤꯛ ꯑꯃ ꯂꯧꯈꯠꯂꯛꯏꯕ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯩ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕꯁꯤ ꯂꯣꯟ ꯀꯨꯟꯍꯨꯝꯗꯣꯏꯗꯅꯤ ꯄꯤꯔꯤꯁꯦ ꯃꯁꯤꯗꯩꯗ ꯑꯁꯣꯝꯒꯤ ꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯟ ꯑꯇꯩꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯟ ꯑꯃꯗꯒꯤ ꯑꯃꯗ ꯂꯣꯏꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯂꯩꯔꯦꯅ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯀꯌꯥꯃꯔꯨꯝꯗ ꯃꯊꯪ ꯄꯤꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯑꯁꯣꯂꯣꯝꯒꯤ ꯂꯣꯟ ꯃꯌꯥꯝꯁꯤꯁꯨ ꯃꯊꯪ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯈꯔ ꯄꯨꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨ ꯌꯥꯝ ꯂꯨꯔꯤꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯥꯖꯕꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯒꯤ ꯑꯦꯋꯥꯔꯗ ꯄꯤꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯄꯤꯔꯤꯕ ꯑꯦꯋꯥꯔꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯍꯥꯏꯕꯁꯤ ꯂꯣꯟ ꯑꯃꯗꯒꯤ ꯂꯣꯟ ꯑꯃꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯂꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯐꯥꯎ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯟꯕ ꯀꯩꯅꯣ ꯕꯦꯡꯒꯣꯂꯤꯗꯒꯤ ꯏꯪꯂꯤꯁꯇꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯜꯂꯛꯄꯗꯣ ꯃꯗꯨꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯇꯥꯏ ꯑꯗꯒꯤ ꯒꯨꯖꯔꯥꯇꯤꯗꯒꯤ ꯍꯤꯟꯗꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯜꯂꯛꯄꯗꯣ ꯑꯗꯨ ꯌꯥꯗꯦꯕ ꯒꯨꯖꯔꯥꯇꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯗꯥꯏꯔꯦꯛ ꯇꯥꯃꯤꯜꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯗꯥꯏꯔꯦꯛ ꯅꯦꯄꯥꯂꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄ ꯑꯗꯨ ꯈꯛꯇꯪꯗ ꯄꯤꯔꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯇꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯟꯁꯂꯦꯇꯔꯁꯤꯡ ꯑꯁꯤꯗ ꯈꯤꯇꯪ ꯇꯟꯊꯕ ꯑꯃ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯅ ꯍꯣꯏ ꯗꯥꯏꯔꯦꯛꯠꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯂꯤꯁꯇꯒꯤ ꯍꯟꯗꯣꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯪꯂꯤꯁꯇꯒꯤ ꯕꯦꯡꯒꯣꯂꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯍꯟꯒꯗꯧꯔꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯍꯟꯒꯗꯧꯔꯤꯁꯤ ꯏꯪꯂꯤꯁꯀ ꯍꯤꯟꯗꯤꯒ ꯑꯅꯤꯁꯤ ꯈꯛꯇꯗꯒꯤ ꯇꯥꯔꯦ ꯑꯗꯨꯒ ꯕꯦꯡꯒꯣꯂꯤ ꯈꯪꯕꯁꯤꯗꯤ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅꯗ ꯕꯦꯡꯒꯣꯂꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯜꯂꯛꯑꯅꯦꯕ ꯑꯗꯩ ꯑꯁꯥꯃꯤꯗꯒꯤ ꯍꯜꯂꯛꯀꯗꯧꯔꯤꯗꯨꯁꯨ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩ ꯈꯖꯤꯛ ꯈꯛꯇꯅꯗ ꯍꯜꯂꯛꯑꯅꯦꯕ ꯑꯣꯔꯤꯌꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯥꯃꯤꯜꯗꯒꯤ ꯃꯂꯌꯥꯂꯝꯗꯒꯤ ꯇꯦꯂꯨꯒꯨꯗꯒꯤ ꯃꯔꯥꯊꯤꯗꯒꯤ ꯍꯜꯂꯨꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯈꯣꯏꯅ ꯍꯤꯟꯗꯤꯗ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯍꯜꯂꯛꯄꯗꯣ ꯁꯣꯝ ꯃꯗꯨꯗꯒꯤ ꯃꯊꯥꯡ ꯑꯃꯨꯛ ꯍꯟꯕꯗꯨꯁꯨ ꯇ꯭ꯔꯥꯟꯁꯂꯦꯇꯔꯉꯩꯁꯤꯅ ꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯗꯕ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯈꯔ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤꯁꯨ ꯈꯥꯏꯗꯣꯛꯄꯁꯤꯁꯨ ꯁꯣꯏꯗꯅ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯀ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯗꯤ ꯍꯟꯗꯣꯛꯂꯣꯏꯗꯨꯅ ꯍꯟꯗꯣꯛꯏꯕ ꯂꯣꯟꯗꯨꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯕ ꯂꯣꯟ ꯈꯛꯇꯪ ꯈꯪꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯜꯆꯔꯦꯜ ꯀꯣꯟꯇꯦꯛꯁꯇꯨꯁꯨ ꯐꯖꯅ ꯈꯪꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯅ ꯃꯅꯤꯄꯨꯔꯤꯒꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯨ ꯐꯖꯅ ꯈꯪꯕ ꯑꯅꯤ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯁꯣꯔꯁ ꯂꯦꯡꯒ꯭ꯋꯦꯖꯇꯒꯤ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯄꯪꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯈꯖꯤꯛꯇꯪ ꯐꯥꯎꯖꯩꯑꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯟꯗꯣꯛꯆꯔꯨꯔꯤꯕꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔꯗꯨꯅ ꯍꯟꯗꯣꯛꯆꯔꯤꯕꯗꯨꯅ
mana mathum ama phangya thu tawre harigati ma yam chawphok sabam leitra mana tu Chumi chumi. kalau ubah na ga chen thum thu kalau ubah thab ma No no as no. ai chu samana ai to Recognition. mai samana phangye mayam na khangbi de ka ga mai matham mo mai sabadu Recognition do. recognition do madugi ni Mm. adega tra ibagi machine ki mi ji ani amaga jo translator ki machine ji amu li hai je Li oja to yam li. translator ai na sum thena chabada translator ki si akoina sum thena chabada translator transcreator translate transcreate transformation transliteration transcreate aina sana makhal si am khaidu khri boja Chumi oja. masena magun phajana wang na yawa translation ama hairagati ngasai mayam si ishok chokpa ama tamni transliteration ju transcreation ju transcription ju transculturation ju mayam si ishu suba pot ama ora kaktada potu phajagani haina khalle aduduna translator gi machine si pangyam yam da na khalle yamna nungaije oja asidai sida aina mayam gi pukning chingchen ba pa ba singi su amasung kaino singi manungda aina hajaning badi koi manipuri loan da loiba akoi gi anauba na haron singi manungda su sodena ingreji khangba mayam leire aduga loina na bengali khangba bangladesh pura kisu aduga loina loina mapan lamda larik tamba mokoi translation to biu ya da basini hen tongna matik taraba mi ti yamna lei translation to bi da ba right ngasai bengali de gi translate Manipuri da translation to basi yam hen tongna khangba mi si yamna lei na hada ado mohi to bi ti ba asami de gi to ba ho ra chu english de gi or chu hindi de gi or chu adna translation to ri ba mi oi khara khatana da to wi haina khanjai ai mot asi oja khoi gi ibasi amachu pangi de in chumi oja aduga ngasai oja gi pandam do ngasai gi phajana asigi matang da khangba heiba aduga man serious ona kana to wa mi sing gi ngasi su wadli tholakani haibagi asadi thamjari tawbutabu oja gi ningsing ma oja na ningsing sumaina khoi gi naharol gi manungda karigumba thoklagadi yamna phaba khoi manipuri gi chakhutpa manipuri loan gi manipuri sahitya gi manipuri khoirol gi chakhutpa du oirakani si thajai oja aroi bu oina yamsu sangdare khoi gi larik amo form gi technical kenosi asi tanga thambiraga ngasi gi kenosi do sanjarani khoi larik amo form gi su product amani do aduna asigi matang da larik amo form ba matamdaga khoi gi form gi hana khoi transcript haurakpadagina product oina khoi gi pothok oina publish oina puthokpagi matang sigi kenoda akhoi ai bama oina akhoi ai bama oina natragana keno creator ama oina tasengna khoi gi editor natragana keno oina leitabani na publication house leitabani akhoi na sum daita du laujare asida akhoi na kari maramda kari matang da akhoi na pukning chi changjam thoi natraga thigatham thoi natraga khangpham thoi oja gi do ani shure ani tawdana ama khatang tawsi oja atu akom mai du tamage ko aham bai akon bai da thambiro ja ase mai si thare akom mai thamna akom mai thamme akom mai muthat piro su jani oja aham bai muthre akon bai si thambiro ase mai si yawraktre oja asi di phajana clear asi di phasu pheina asina network si phai and we see the clearly we oja ho adu oragadi ai oja direct keno da lakcharaga ai oja gi keno si tension sum photo inga sai nga gi problem dei badu da aina keno oja gi photo oina utlambani tasengna oja matam khara le biraga koi keno ai kona ka kat tawraga ai kona keno oina puthokchilak ngasi gi matam budi launi hayen kona post production hai tare kara editing tawraga puthok potam dei pungno gi manung da lotion bai sojan hona jagen to oja gi marui ba keno singdu tangai puthokchara kani adu gi matam laujabani so oja aina huji translation gi si gi matang dadi oja gi wahai kha thambire aduga larik ama puthokpagi koi publication gi si koi kai hata editing na hauna dagai di publication house natraga kaino oina larik phongba gi si profession oina leitabana koi na su het ngasi nga heyeng siga oirakani habagi kaino si su leite aduna akoi aiba natraga na writer natraga kabi koi poet sing na masa gi lanai gi pesa puthokpa natraga na look ki khara mateng lauraga puthokpana ayam bani do adu asigi reality sidai sida
ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯗ ꯀꯔꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯦꯛꯁꯟ ꯊꯧꯔꯥꯡ ꯑꯃ ꯂꯧꯐꯝ ꯊꯣꯛꯏ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯨꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯏꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯑꯈꯪ ꯑꯍꯩ ꯈꯔꯗ ꯊꯥꯔꯒ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯐꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯑꯈꯪ ꯑꯍꯩ ꯃꯤꯑꯣꯏ ꯈꯔꯗ ꯊꯥꯔꯒ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯗ ꯋꯦꯁꯂꯦꯟ ꯍꯥꯏꯕꯗꯤ ꯏꯂꯦꯠꯀꯤ ꯗ ꯋꯦꯁꯂꯦꯟ ꯍꯥꯏꯕꯁꯤ ꯐꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯖ꯭ꯔꯥ ꯄꯥꯎꯜꯗ ꯊꯥꯔꯒ ꯂꯥꯏꯔꯤꯛꯁꯤ ꯌꯦꯡꯍꯜꯂꯦꯕ ꯑꯗꯣ ꯏꯖ꯭ꯔꯥ ꯄꯥꯎꯜꯅ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯁꯤꯅ ꯁꯤꯟꯒꯗꯕꯅꯤ ꯁꯤ ꯁꯦꯟꯇꯦꯟꯁ ꯑꯁꯤ ꯐꯖꯗꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯁꯤ ꯁꯤꯁꯤꯃ ꯍꯦꯜꯂꯦ ꯁꯤꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯐꯖꯅ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯊꯥꯗꯣꯔꯛꯈꯤꯕ ꯏꯖ꯭ꯔꯥ ꯄꯥꯎꯜꯁꯤꯅ ꯋꯦꯁꯂꯦꯟ ꯍꯥꯏꯔꯤꯕ ꯏꯂꯤꯌꯠꯅ ꯇꯤ.ꯑꯦꯁ. ꯏꯂꯤꯌꯠꯀꯤ ꯁꯩꯔꯦꯡ ꯄ꯭ꯔꯤꯊꯤꯕꯤ ꯐꯥꯎꯔꯤꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕ ꯁꯩꯔꯦꯡꯁꯦ ꯃꯁꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯗꯣꯛꯈꯤ ꯀꯌꯥꯃꯨꯛ ꯁꯦꯝꯗꯣꯛꯈꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯅꯦꯠꯁꯤꯗ ꯌꯦꯡꯕꯗ ꯑꯦꯗꯤꯇꯔ ꯑꯣꯐ ꯗ ꯋꯦꯁꯂꯦꯟ ꯍꯥꯏꯅ ꯊꯥꯔꯒ ꯅꯦꯠꯁꯤꯗ ꯆꯪꯕꯤꯌꯨ ꯑꯗꯩꯗ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯈꯤ ꯀꯌꯥꯝ ꯁꯦꯝꯗꯣꯛꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯂꯣꯏ ꯎꯠꯂꯛꯑꯅꯦꯕ ꯑꯗꯨꯒꯨꯝꯂꯗꯅ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯑꯏꯕꯤ ꯑꯔꯨꯟꯙꯇꯤ ꯔꯣꯏ ꯒꯤ ꯗ ꯒꯣꯗ ꯑꯣꯐ ꯁ꯭ꯃꯣꯜ ꯊꯤꯡꯁ ꯍꯥꯏꯁꯦ ꯂꯃꯥꯏ ꯑꯏꯕꯤ ꯃꯁꯥꯃꯛꯁꯤꯅ ꯇꯥꯏꯞ ꯁꯦꯠ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯂꯃꯥꯏ 800 ꯈꯔ ꯍꯦꯜꯂꯦ ꯂꯃꯥꯏ 835 ꯄꯥꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯈꯔ ꯃꯗꯨ ꯃꯥꯅ ꯑꯇꯣꯞꯄ ꯐꯥꯝ ꯑꯃ ꯀꯅꯥꯒꯨꯝꯕ ꯐꯥꯝ ꯑꯃꯗ ꯑꯩꯒꯤ ꯅꯣꯚꯦꯜꯁꯨ ꯐꯣꯡꯕꯤꯌꯨꯅ ꯃꯥꯅ ꯄꯤꯔꯨꯕ ꯃꯇꯝꯁꯤꯗ ꯐꯥꯝꯗꯨꯒꯤ ꯑꯣꯅꯔ ꯃꯦꯅꯦꯖꯔꯗꯨꯅꯗꯤ ꯂꯥꯏꯔꯤꯛꯇꯨ ꯐꯠꯇ꯭ꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯃꯥꯡꯗꯧꯔꯤꯅꯤ ꯐꯣꯡꯕꯗ ꯂꯥꯏꯔꯤꯛꯇꯨ ꯐꯔꯒꯗꯤ ꯄꯩꯁꯥ ꯇꯣꯡꯗꯧꯔꯤꯅꯤ ꯑꯗꯣ ꯐꯥꯝꯒꯤꯗꯤ ꯄꯩꯁꯥ ꯇꯣꯡꯕꯁꯦ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯊꯥꯖꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯈꯪ ꯑꯍꯩ ꯑꯃꯗ ꯊꯥꯔꯒ ꯌꯦꯡꯍꯜꯂꯦ ꯑꯗꯨꯗ ꯑꯁ ꯁꯤꯁꯤꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯚꯥꯔꯣꯠꯁꯤꯗꯤ ꯁꯤꯁꯤ ꯀꯛꯊꯠꯈ꯭ꯔꯁꯤ ꯍꯥꯏꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯁꯤꯁꯤ ꯀꯛꯊꯠꯈ꯭ꯔꯣ ꯁꯤꯁꯤ ꯀꯛꯊꯠꯈ꯭ꯔꯣ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯣꯅ ꯁꯖꯦꯁ ꯇꯧꯔꯛꯑꯦ ꯑꯗ ꯑꯔꯨꯟꯙꯇꯤ ꯔꯣꯏꯁꯤꯅ ꯑꯃꯨꯛ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯝ ꯃꯄꯨꯁꯤꯅ ꯍꯥꯏ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯤ ꯄꯦꯖꯁꯦ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯧꯊꯣꯛꯄ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯐꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯑꯔꯨꯟꯙꯇꯤꯅ ꯑꯌꯥꯕ ꯄꯤꯈꯤ ꯑꯌꯥꯕ ꯄꯤꯔ ꯂꯃꯥꯏ 835 ꯄꯥꯟꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯂꯃꯥꯏ 135 495 ꯁꯤꯗ ꯇꯦꯟꯁꯤꯜꯂꯦꯕ ꯂꯃꯥꯏ 300 ꯀꯛꯊꯠꯂꯦ ꯑꯗꯨꯒꯗꯤ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯈꯔ ꯏꯊꯣꯛꯄꯤꯔꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯈꯔ ꯏꯊꯣꯛꯄꯤꯔꯣꯅ ꯏꯊꯣꯛ ꯏꯁꯤꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯐꯣꯡꯕ ꯃꯇꯝꯁꯤꯗ ꯃꯥ ꯀꯃꯟꯋꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ ꯌꯥꯝ ꯋꯥꯡꯕ ꯊꯥꯛꯅꯦꯕ ꯐꯪꯈ꯭ꯔꯤꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯏꯕꯁꯤꯡꯁꯤꯁꯨ ꯍꯣꯠꯅꯕ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯄꯥꯕ꯭ꯂꯤꯁꯔ ꯑꯃꯗ ꯐꯥꯝ ꯑꯃꯗ ꯄꯤꯔꯒ ꯐꯣꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩꯇꯕꯒꯤ ꯃꯔꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯦꯟ ꯇꯣꯡꯉꯣꯏ ꯈꯪꯕꯅꯤꯅ ꯐꯣꯡꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯥꯅ ꯂꯥꯏꯔꯤꯛꯁꯤ ꯁꯦꯟ ꯄꯨꯊꯣꯛꯑꯒ ꯃꯁꯥꯅ ꯐꯣꯡꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯐꯥꯝ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯁꯇꯒꯤ ꯂꯨꯞ ꯑꯃꯒꯤ ꯃꯃꯤꯡꯗ ꯐꯣꯡꯕ ꯇꯥꯔꯕꯁꯨ ꯃꯃꯤꯡꯗꯨꯅꯤ ꯋꯥꯏꯔꯤꯁꯦ ꯄꯩꯁꯥ ꯄꯤꯔꯛꯄꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯤꯁꯤ ꯐꯥꯝꯗ ꯁꯤꯟꯅꯈ꯭ꯔꯒꯗꯤ ꯐꯥꯝꯗꯨꯅ ꯐꯒꯗꯧꯕ ꯃꯑꯣꯡꯗ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯒ ꯇꯧꯒꯗꯧꯕꯗꯨꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯗꯧꯅꯤꯅ ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯛ ꯂꯩꯔꯨꯕꯒ ꯄ꯭ꯔꯦꯁꯇ ꯆꯠꯂꯒ ꯑꯩ ꯂꯥꯏꯔꯤꯛꯁꯦ TTP ꯇꯥꯏꯞ ꯁꯦꯠ ꯇꯧꯕꯤꯔꯣ ꯐꯣꯡꯖꯔꯒꯦ ꯍꯥꯏꯔꯒ ꯊꯣꯛꯏꯗ ꯐꯣꯡꯉꯦꯕ ꯃꯗꯨꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯍꯣ ꯑꯔꯥꯛ ꯃꯌꯥꯝꯗꯣ ꯃꯁꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯁꯅꯁꯨ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯄ꯭ꯔꯦꯁꯀꯤꯗꯤ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯦ ꯃꯈꯣꯏꯗꯤ ꯅꯝꯃꯣꯏꯗ ꯅꯝꯕꯒ ꯄ꯭ꯔꯨꯞ ꯄꯤꯔꯛꯄꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯑꯍꯨꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤꯗꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯄꯣꯠꯁꯤ ꯈꯔ ꯐꯖꯕ ꯑꯗꯨꯝ
ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Okay. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯏꯕ ꯃꯅꯤꯄꯨꯔꯒꯤ ꯈꯔ ꯃꯁꯛ ꯅꯥꯏꯕ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯃꯁꯛ ꯅꯥꯏꯗ꯭ꯔꯒꯁꯨ ꯑꯈꯟꯅꯕ ꯃꯤ ꯈꯔ ꯂꯩ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕ ꯀꯣꯞꯁꯤꯟꯖꯕ ꯃꯈꯣꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯁꯦꯝꯃꯤ ꯑꯗꯨ ꯅꯠꯇꯕ ꯑꯌꯥꯝꯕꯅ 80% ꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ 90% ꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯄꯩꯁꯥ ꯂꯩꯔꯛꯇꯕꯗꯣ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯒꯦ ꯍꯥꯏꯔ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯔꯦꯞꯇꯣ ꯄꯦꯖꯇ ꯀꯔꯤ ꯊꯥꯅꯤ ꯚꯥꯔꯁꯣ ꯄꯦꯖꯇ ꯀꯔꯤ ꯊꯥꯅꯤ ꯍꯥꯏꯕꯁꯤꯐꯥꯎ ꯄ꯭ꯔꯦꯁꯁꯨ ꯑꯅꯧꯕ ꯄ꯭ꯔꯦꯁ ꯑꯣꯏꯔꯝꯗꯅ ꯈꯪꯗꯗꯅ ꯃꯗꯨꯐꯥꯎꯕ ꯃꯊꯣꯡ ꯃꯔꯝꯁꯦ ꯈꯪꯗꯅ ꯄꯨꯊꯣꯛꯑꯦꯕ ꯄꯦꯖ ꯊꯥꯕꯒꯤ ꯅꯤꯌꯣꯝꯐꯥꯎ ꯂꯥꯟꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯦꯗꯤꯡꯁꯤ ꯄꯣꯏꯟ ꯁꯥꯏꯟꯁ ꯀꯌꯥꯅ ꯑꯣꯏꯍꯟꯒꯅꯤ ꯀꯀꯥ ꯍꯥꯏꯕꯁꯨ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯗꯅ ꯊꯨꯕꯗ ꯄꯪꯄꯨꯗ ꯄꯨꯊꯣꯔꯛꯄ ꯀꯀꯥ ꯌꯥꯎꯔꯤꯕꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯇꯉꯥꯏ ꯐꯗꯅ ꯃꯥꯅ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯑꯒꯁꯨ ꯈꯔ ꯁ꯭ꯇꯦꯟꯗꯔ ꯂꯩꯕ ꯄ꯭ꯔꯦꯁ ꯑꯃꯗ ꯆꯠꯄ ꯉꯝꯗ꯭ꯔ ꯐꯥꯎꯗ ꯑꯈꯪ ꯑꯍꯩ ꯑꯃꯗ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤ ꯃꯁꯤ ꯃꯥꯒꯤ ꯍꯦꯗꯤꯡꯁꯤꯅ ꯄꯣꯏꯟ ꯁꯥꯏꯟꯁ ꯀꯌꯥ ꯑꯣꯏꯍꯟꯒꯅꯤ ꯑꯗꯒꯤ ꯋꯥꯍꯧꯗꯣꯛꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯀꯃꯥꯏꯅ ꯏꯒꯅꯤ ꯏꯄꯤꯒ꯭ꯔꯥꯐꯁꯤꯅ ꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯤ ꯈꯔꯗꯁꯨ ꯇꯥꯟꯅꯍꯟꯅꯤꯡꯕ ꯒꯤ ꯑꯄꯥꯝꯕꯁꯤ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯑꯁ ꯑꯩ ꯏꯔꯟꯅ ꯄꯨꯊꯣꯛꯆꯔꯕꯅꯤ ꯀꯔꯤꯗꯧꯋꯦꯒꯦ ꯍꯥꯏꯔꯒ ꯄꯨꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯅ ꯄꯪꯄꯨꯗ ꯄꯨꯊꯣꯛꯔꯒꯗꯤ ꯆꯔꯨ ꯆꯅꯥꯏ ꯄꯨꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯑꯣꯏ ꯈꯔꯝꯅ ꯍꯥꯏꯅꯕꯁꯤ ꯁꯨꯝ ꯇꯥꯔꯦ ꯑꯁ ꯑꯗꯨꯒꯤ ꯁꯛꯆꯥꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯄꯥꯔꯇꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯑꯏꯕꯗꯨꯅ ꯏꯕꯁꯤ ꯑꯁ ꯈꯪꯉꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤ ꯆꯠꯂꯣꯏꯗ ꯆꯔꯨ ꯆꯅꯥꯏꯒꯨꯝꯕ ꯉꯥꯛꯇ ꯄꯨꯊꯣꯔꯛꯏꯗ ꯃꯥꯒꯤꯗꯣ ꯀꯜꯂꯦꯗ ꯅꯪꯅꯗꯤ ꯍꯧꯕ ꯂꯥꯛꯑꯦ ꯅꯪꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩ ꯆꯠꯂꯔꯣꯏꯗ ꯍꯥꯏꯕꯁꯤ ꯏꯃꯥꯟꯅꯕ ꯈꯔꯗꯒꯤ ꯇꯥꯕ ꯐꯪꯉꯦ ꯑꯗꯨꯅ ꯃꯁꯤ ꯈꯔ ꯁ꯭ꯇꯦꯟꯗꯔꯁꯤ ꯌꯥꯔꯤꯉꯩ ꯀꯤꯞ ꯇꯧꯅꯅꯕ ꯑꯩ ꯂꯥꯏꯔꯤꯛ ꯑꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯈꯪ ꯑꯍꯩꯗ ꯇꯥꯟꯅꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯗꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯄꯨꯊꯣꯛꯄꯁꯤꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯍꯣꯏ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕꯁꯤꯡꯒꯤꯁꯨ ꯀꯩꯅꯣꯁꯤ ꯂꯩ ꯃꯥꯅ ꯍꯥꯏꯅ ꯈꯜꯂꯤ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯏꯠꯇ ꯍꯥꯏꯒꯗ꯭ꯔꯥ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯌꯦꯡꯕ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯕꯪꯂꯥ ꯑꯀꯥꯗꯃꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯕꯪꯂꯥ ꯑꯦꯀꯥꯗꯃꯤ ꯀꯩꯅꯣꯗ ꯗꯤꯜꯂꯤꯒꯤ ꯑꯦꯀꯥꯗꯃꯤꯗꯨꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯨ ꯄꯣꯆꯤꯝꯕꯥꯎꯒꯤꯁꯨ ꯑꯀꯥꯗꯃꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄꯗ ꯆꯪꯒꯗꯕ ꯃꯆꯥ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯕꯅꯥꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁ꯭ꯄꯦꯂꯤꯡ ꯑꯗꯨꯗꯩꯗꯤ ꯒ꯭ꯔꯥꯃꯥꯔ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯁꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯈꯪꯕ ꯋꯥꯠꯄꯅ ꯑꯣꯏꯔꯝꯕꯁꯨ ꯑꯣꯏꯒꯗ꯭ꯔꯥꯅꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝ ꯇꯧꯔꯤꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯁꯤ ꯁꯪꯁꯊꯥꯟꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ not ꯁꯣꯜ only screening ꯑꯣꯊꯣꯔꯤꯇꯤꯁꯤ the authority ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯂꯦꯞꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯡꯂꯣꯟ ꯑꯩꯈꯣꯏꯒꯤ ꯕꯅꯥꯟꯒꯤ ꯀꯥꯡꯂꯣꯟꯁꯤꯅ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯅꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯃꯥꯔ ꯑꯁꯤꯒꯨꯝꯕ ꯂꯦꯞꯀꯗꯕꯁꯤ ꯀꯅꯥꯅ ꯂꯦꯞꯀꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯑꯦꯀꯥꯗꯃꯤ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯏꯔꯤꯕ ꯀꯔꯝꯍꯥꯏꯅ ꯑꯣꯏꯔꯤꯕꯗꯤ ꯈꯪꯗꯦ ꯕꯠ ꯋꯥꯠ ꯏꯁ ꯗ ꯁꯤꯆꯨꯋꯦꯁꯟ ꯑꯣꯖꯥ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯛꯏ ꯃꯗꯨꯗꯅꯤ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏ ꯑꯈꯪ ꯑꯍꯩ ꯑꯃꯗ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯪꯁꯊꯥꯟ ꯈꯔꯗꯤ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯔꯥꯏꯇꯔꯁ ꯐꯣꯔꯝꯒꯨꯝꯕ ꯁꯪꯁꯊꯥꯟꯁꯤꯗꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯐꯣꯡꯗꯧꯔꯤꯕ DTP ꯇꯥꯏꯞ ꯁꯦꯠ ꯇꯧꯔꯕ ꯂꯥꯏꯔꯤꯛꯇꯣ ꯄꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯁ꯭ꯄꯦꯂꯤꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯣꯏꯅ ꯁꯦꯝꯗꯣꯔꯛꯀꯅꯤ ꯑꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯗꯨꯗ ꯑꯣꯏꯔꯣ ꯄ꯭ꯂꯣꯠꯇ ꯑꯣꯏꯔꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪꯒꯤꯁꯤ ꯁ꯭ꯋꯥꯏꯁꯤ ꯈꯔ ꯂꯧꯊꯣꯛꯎ ꯅꯠꯇ꯭ꯔꯒ ꯁꯤꯁꯤꯅ ꯃꯍꯨꯠ ꯁꯤꯟꯖꯜꯂꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯁꯪꯁꯊꯥꯟ ꯈꯔ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯏꯇꯔꯁ ꯐꯣꯔꯝꯁꯤꯁꯨ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯨꯝꯕ ꯁꯪꯁꯊꯥꯟ ꯈꯔ ꯂꯩ ꯃꯈꯣꯏꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯑꯗꯨ ꯅꯠꯇꯅ
ai lai phongani haraga adu te phare akhoi gi lukki mingda khoi changstan gi mingda adum phongba yani ISBN du तानारसी नत्रगा फंगपु फंगु फंगुचु फंगु फंगद्रगुचु अखोगी लुक्की मिंगदा फोंगदी फारे हारगा सरेदा फोंगबो यावरी मदुगी पोतुदी येंगपा मतमदा मनुंगदसु मगुनसे यावदबु तो लाइरिक्सी थागलोंग फाउ मतमदसु गेटअप यामना फजदबा मगोंगदा हेक ओइरमगुम तो लामाय अमना मुक्चु इहा हाजलगा नमगा मथंगी लामायदना मुक्सी ताबोई तादबोई याम पान हेंग नमंबा अदगी लई मयाम हेक चिंगमगुम्बा अदगी lamai je ahang ba yawram ba kumba masi yamna thengnari masi phongdringai madam du da khara masak naiba mioi sing masak naiba press sing da chalhaningi hari masi ki da tani na ola adudi khange that's clear to me adudi khang adu aina wafam amaga thamjari sina ngasai akoi gi loan khuding maki sakhut laba loan khuni english ki english ki oba tongan authority ama lei france ki france ki authority koi quebec koi france loan jara ga koi province ki quebec ni france ni adu ra se makoi ki tongan ba koi paris ki france ka koi khar kheni adu maina manipuri loan gi su authority oiba ya ba sansthan haiga da loop haiga da institution ji ngasi phaude leitri mana na khalli manipuri university da तो असीगुम्ब सिगी कनो से अकोई पश्चिम बंगो अकोई वेस्ट बेंगल अकादमी लेरे अदोइदि कोई बांग्लादेश की बांग्ला अकादमी न मकोई गवर्नमेंट ना कनो तो हाइता गवर्नमेंट ना सीएम बाहायगद्रा मोगी सब्सिडाइज नत्रगदा मकोई ऑटोनोमस कनो ओजरगसु इंस्टीट्यूशन ओजरगसु अंडर द गवर्नमेंट फंडिंग असुमाइना मणिपुर की सिउ असिगी मतंग द लेइत्रि अदुबो असिगुम्ब लिंखतपगी वाखलोन सि लेनरब्रा नत्रग लेफम थोकब्रा ओजागी वाखन करी लेफम को ई लेदि लेइत्रि ओजा मशीन ngasa aigi matang amada na panjaki bedo birendrajit naurimna hairamba wahi khara in ko tawjagi bedo hoi tajai scientist sipu kanana mamai chumli bage mana thopa pangonda kona ba hira haina ama haigi na ina haije bedo tajai kargumba authority ama aikoi mayam jangna linkhatpagi mathauti darkar oire haibase thajaba leji masdai yam nungajar waja asi oirakpasu oisanu sigi foundation si yamna mathau tai ainsu hajaningi maramdi ngasagi manipuri saita ki tenataba loan se koi gi fauna loan koi mitei khakta ngangna banataba hojigi manipur da leiriba kai atop loop sing su fauna loan oribina as a lingua franca oiban asigi tongan ba masagi loan sigi discipline si ngakna thamgi hargadi masida kai hatare budget kai thokpa haigda sale kai hatare paisa kai likon kai thoktuna tongan ba kai normal leitragadi magi talop chana haitare koi tasengna isana pamjaba tobuduna khara khaktan aduga tasengna talop chana ma expertise university ki bo ja oiro nataga scholar ma pandagi propo oro tongan ba kai normal leitringa gidi asigi sakhot pasi akoina khana pamjaraga su patung phamdudi yauga badi mande adu oja da aina aroi boina as a conclusion remark akogi manipuri loan अकोई मिति मेक ना ओइरसु नत्रगना बेंगोली मेक ना दि क्या लेररो मिति मेक ना लाकन कोई लोन सि चाखतपदा मणिपुरी खोरी लोन सि चाखतपदा कोई साहित्य सि चाखतपदा करी तहनिंगबा अमसुंग अकोई असिदा पामजना चंगजरइबा साहित्यकार नत्रगना खोरी लांगबसिगी मफमदसु अजान करी हाइनिंगबा असिगी समलपा वहाई खरतंग थंबिरगा कोई सुम लोसनजरने ओजा कंक्लूजन रिमार्क सुम मतंग अद मणिपुरी लोन की जे हौजे पाउगी दि Bengali mayek taki mitai mayek ta hantok pa transcription ki si Manipuri language and implementation department I forgot I chamam na bakhara lai ra correction si language department la man lai ra makhoi sina bodi khara mathang lokhol lai adobu moi anoba department oibanara natraga makhoi ki thabak chi chauction bangam da banara hauju phawgi de aikoi da apen basi yu udri sigi department ji ki activity ji aikoi na kaya uba phangri mai ki di masino oi pham thopra hin khale aduga manipuri language ji hena chawkhat na ba chawkhat lan ba hai basi manipuri ai ba singi su thodang chawna lawi aduna lola ma chawkhalan bada ai ba singi thodang chawna lai hai ba sida ai ba singi duna thodongna khaludana anoba lol chijinna ba
ꯅꯠꯇ꯭ꯔ ꯂꯣꯟꯗꯣ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯠꯇꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯣꯟꯗꯨꯐꯥꯎ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯏꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯅꯗꯤ ꯂꯣꯟꯁꯦ ꯆꯥꯎꯈꯠꯍꯟꯕ ꯅꯠꯇꯦ ꯂꯣꯟꯁꯦ ꯆꯤꯡꯊꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯏꯕꯁꯤꯡ ꯑꯁꯤꯗ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯒꯚꯔꯟꯃꯦꯟꯠꯀꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯅꯥꯏꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯟꯗꯔꯇꯦꯀꯤꯡꯒꯤꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯔꯥ ꯑꯃꯗꯤ ꯌꯥꯝ ꯊꯨꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯍꯥꯏꯕ ꯈꯔ ꯔꯨꯜꯁ ꯈꯔ ꯁꯦꯝꯃꯒ ꯆꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯂꯩ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯦꯋꯦꯔꯅꯦꯁꯇ ꯑꯏꯕꯁꯤꯡꯁꯤꯗ ꯄꯤꯕ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯒ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯇꯣꯏꯅ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯃꯗꯨꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯁꯟꯗꯣꯛꯏꯕ ꯀꯩꯅꯣꯁꯤꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯀꯩꯅꯣꯁꯤ ꯆꯩꯅꯥ ꯁꯣꯔꯤ ꯆꯩꯅꯥ ꯀꯧꯕ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝꯁꯨ ꯄꯥꯕꯤꯌꯨ ꯑꯃꯁꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ 18ꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯖꯅꯔ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯃꯆꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥꯁꯨ ꯂꯩꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯕꯤꯒꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕꯤꯔꯛꯀꯅꯤ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯂꯥꯏꯔꯤꯛ ꯐꯪꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯒꯗ꯭ꯔꯥ ꯏ ꯕꯨꯛ ꯑꯣꯏꯅ ꯄꯥꯕ꯭ꯂꯤꯀꯦꯁꯟꯁꯤ ꯐꯪꯉꯦ ꯑꯗꯨ ꯑꯣꯖꯥꯅ ꯀꯣꯟꯅ ꯄꯥꯕ꯭ꯂꯤꯛꯇꯁꯨ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯐꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯋꯦꯕꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯌꯨꯔꯣꯞꯇ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯕꯨ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯈꯔꯅꯗꯤ ꯁꯣꯏꯗꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏ ꯕꯨꯛꯇꯕꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯏ ꯑꯣꯖꯥꯅ ꯃꯃꯥꯡꯉꯩꯗ ꯊꯝꯈꯤꯕꯗꯨꯁꯤꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯇ ꯐꯪꯕ ꯈꯔ ꯂꯩ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯨ ꯑꯩ ꯄꯥꯖꯔꯦ ꯇꯣ ꯑꯁꯨꯝꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯤꯗ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯀꯩꯅꯣꯗꯤ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯃꯅꯁꯨ ꯄꯥꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯩꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯗ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯂꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯚ꯭ꯌꯨ ꯑꯃꯅꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯉꯁꯤ ꯀꯩꯅꯣꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯖꯕꯁꯤꯗꯩꯁꯤꯗ ꯈꯔ ꯇꯦꯛꯅꯤꯀꯦल ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯗꯨꯕꯨ ꯂꯥꯁ ꯑꯣꯏꯅ ꯑꯣꯖꯥ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯇꯤꯝꯒꯤ ꯃꯔꯝꯗ ꯇꯤꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯇꯧꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯋꯥꯍꯩ ꯈꯔꯇꯪ ꯍꯥꯏꯕꯤꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯣꯖꯥꯒꯤ ꯂꯥꯁ ꯀꯩꯅꯣꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯅꯥꯒꯨꯝꯕꯅ ꯏꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕꯤꯌꯨ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯅꯣꯡꯃꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯔꯒ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯇꯧꯕ ꯉꯝꯅꯕ ꯖꯖꯃꯦꯟꯗꯨ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯄꯥꯕꯤꯔꯒ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯏ ꯕꯨꯛꯇ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯃꯗꯨꯗ ꯑꯩꯒꯤ ꯑꯊꯤꯡꯕ ꯂꯩꯖꯗꯦ ꯑꯌꯥꯕ ꯂꯣꯏ ꯄꯤꯖꯔꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯁꯤ ꯏ ꯕꯨꯛꯇ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯅ ꯊꯥꯗꯣꯛꯄꯤꯌꯨ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯃꯤꯑꯣꯏꯗꯨꯅ ꯑꯗꯨꯝ ꯐꯪꯖꯧ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯅꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯅꯧꯅ ꯄꯨꯊꯣꯛꯄ ꯄ꯭ꯂꯥꯠꯐꯣꯝ ꯑꯃꯅꯤꯅ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯀꯌꯥ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦल ꯀꯩꯅꯣꯁꯨ ꯑꯦꯛꯁꯄꯔꯇꯤꯁꯁꯨ ꯀꯌꯥ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯃꯅꯤꯄꯨꯔꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯕꯨ ꯄꯥꯝꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯍꯣꯠꯅꯖꯕꯅꯤ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯆꯪꯕꯤꯔꯛꯀꯅꯤ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ